Kurumjari punongpu taramnok seri ngasi gas com discussion time yang tabiriba khwai khibi punongpu han pu taramnok seri kai kunguchari lona lona koi ngasi icecom discussion time na thamjagadori pa topic Manipur film gi marai bak masibu khana na bedong talengsin bigda bikai kunuzar ba gas sing hauzik lengsin no lebire taramnok oksage kai kunuzar waza livestream prakash film activist waza prakash pu taramnok seri kai kunguche. Thank you for joining us. Mathang da waza Ojit Babu Ningthaujam Senior Director Guilds Manipur His Secretary Thobu Biriba Oza Ojit Babu Ningthaujam Stramokshari Thagachari Oza An Basi A Oza Prakasta Laksage Matam Kuina Film Gi Manipur Film Gi Lambida Koi Kong Tangchin Bidana Masibu Sakwat Nabukona Biriba Adugumba Activism Laksage Oza Equigi Hantak Maraksi Haugi Bat Chahi 2023 gi May 3rd tagi chathara'iba lance na maram oiraga ekoi Manipur film 9 April 1972 masidagi ekoi safongba hauki haina ekoi miyamna panariba sigumba adi puari ga sagonara ba sigumba Manipur film si ngasidi ekoi masi magi maraibuk si tambangam ki dawai tare media da phongdok pirakpa wafum ama khakta ekoi Manipur film si lance na maram oirakanda 90 abapta chahi madai koi preview toramba puthomba film si film tara dagi han preview toraktre haiba adumba film from yo afum amasu phongdorok palai swai matang sidani koina thamjari ba Manipur film gi marai ba ka haise swai matang sida ahan bagi oina oza prakash kamai haibini kamai thanbi aham bagi akoi gi Manipur film se akoi gi production walak pagi maram se maram yam gre ada yang berkasu aku gi lan se kanu dagi lan tawdri ngai da su kharga di kanu oi haidi yam thina wang 100 mathaka putho me haijari ba aku gi phil ang ko phangna web si adagi cinema hon khutung da ina da si mayam no loi khangbiro poni adai tam na kharga sam handa ba se hore adagi hojiki covid lakpado aku gi covid lakpadagi horo kan da mu aku gi India government gi proxy war se maitai ga sokna ba jik theknari ba proxy war India ga ni sokna ri se sigi lan se hogi badagi khoi gi amuksu amuka hena su marai ba thi ba se mu hinjang gare adi aggression sing se India ga sokna ri ba lan sida magi film gi di na de se kaino ni mayam na khoi lan uraroi dong hoi di sing e da na India government ga Manipur kai ba ya roi hai ba maitai proof si ga ne ba mo India government gi proxy ne ba khoi theknari si adana moi si ga India ga he moi gi la kan da ya na kan da ya doi ne ba ai song ga wari san na ba sungoi loi ngam moi ba si ma ai na hai ba na te mayam praja na loi khang ba po ni discussion na war mayam se nei na kon na se tar ma tung da hoji people sing sin loi khang ne hoji song na ri lan se maitai ga Bharat Sarkar gi proxy lan mi ga song na ba lan ne se ada si ho ba dei si omu marai ba ti jang re Karena sukar ga tiga taulai bani, ada masih ki bagi maram se, ada ain sukan jabada maram tariat ki oya, ada ahan ba maram se finance and constraint hai tare, aku ina se naga kuki ko maitai, hanya lagi nama border line kai dorong posin aku market se su picture bani na, aku sen se maning tam na heta thada raga. Aigi apamba artist si chaba si di sin pa sin chara phani kya longni nang gumoi na tawraga tawbo ngambagi kaino si leitaba na maram oidana akhoi gi budget piglakpani na hada yam thadaro su rital la oidra mangadra na mathangi amu leiroidra na khanbasina maram oidana magi ningjaramba mayam se ma phil lo wak taro kanda sen si yam changhidana basung khaga honnar pasida isina akhoi da ning tam bangam da ba sen limit oi bagi adugum bagi adun buni aina number 1 da finance and constraint aina hajari se adigi masina su akoi gi film saithana na bai maram amane hajari ba ai Hollywood Bollywood ki di tawningai taw da woni do mai gi market ki kari gi no tarok pasiga adum bai apha punna ba khara leina akoi gi se hoji cookie ga maitai ga thengna bada
ꯁꯥꯔ ꯐꯅ ꯉꯥꯛꯑꯦ ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯕ ꯁꯨꯃꯥꯏꯅ ꯐꯖꯅ ꯐꯨꯅꯗꯧꯗ ꯈꯨꯠ ꯐꯥꯔ ꯈꯟꯅꯕꯗꯧꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯐꯤꯂꯝꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯈꯨꯠ ꯐꯥꯔ ꯈꯟꯅꯕꯗꯧꯅ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯄꯩꯁꯥ ꯈꯤꯇꯪꯗꯅ ꯃꯤꯒꯤ ꯆꯥꯎꯈ꯭ꯔꯕꯗ ꯂꯝꯕꯥ ꯄꯥꯟꯅꯕ ꯍꯣꯠꯅꯕꯗ ꯌꯥꯝ ꯋꯥꯕꯗꯣ ꯑꯗꯨꯅ ꯐꯥꯖꯤꯜꯂ ꯐꯨꯅꯕꯗꯧꯅ ꯇꯧꯍꯟꯕꯅꯤꯗ ꯑꯗꯨꯕꯨꯅꯤ ꯑꯩꯅ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯀꯟꯁꯇ꯭ꯔꯦꯟ ꯍꯥꯏꯅ ꯍꯥꯏꯖꯔꯤꯁꯦ ꯑꯅꯤꯁꯨꯕꯗ ꯑꯩꯈꯣꯏꯒꯤ ꯂꯤꯃꯤꯇꯦꯠ ꯃꯥꯔꯀꯦꯠ ꯑꯣꯏꯕ ꯑꯩ ꯉꯁꯥꯏ ꯍꯥꯏꯖꯔꯤꯗꯣ ꯁꯣꯝꯗ ꯀꯛꯆꯤꯡꯐꯧ ꯑꯩꯈꯣꯏ ꯌꯦꯡꯗꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯖꯨꯔꯤꯗꯤꯛꯁꯟꯁꯦ ꯄꯤꯛꯆꯩ ꯍꯥꯏꯖꯔꯤꯕ ꯃꯣꯏꯔꯥꯡꯐꯧ ꯑꯋꯥꯡꯂꯣꯝꯗ ꯁꯦꯛꯃꯥꯏꯐꯧ ꯁꯣꯝꯗ ꯐꯌꯦꯡꯐꯧ ꯁꯥꯏꯁꯤꯅ ꯌꯦꯡꯕ ꯑꯣꯏꯕ ꯑꯗ ꯍꯌꯦꯡ ꯚꯤꯗꯤꯑꯣ ꯀꯩꯅꯣ ꯑꯣꯏꯅꯒ ꯔꯤꯂꯤꯁꯀ ꯇꯧꯈ꯭ꯔꯀꯥꯟꯗꯕꯨꯗꯤ ꯆꯤꯡꯗꯁꯨ ꯀꯩꯗꯁꯨ ꯑꯗꯨꯕꯨꯗꯤ ꯑꯗꯨꯝ ꯌꯦꯡꯉꯤ ꯃꯣꯏ ꯁꯤꯗꯤꯗ ꯀꯩꯗ ꯀꯩꯅꯣꯗ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯁꯦꯟ ꯍꯟꯖꯟꯅꯕꯒꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯁꯣꯐꯥ ꯑꯩꯈꯣꯏꯒꯤ ꯑꯦꯛꯁꯄꯔꯤꯌꯦꯟꯁꯁꯦ ꯌꯦꯡꯖꯕꯗ ꯑꯩꯈꯣꯏꯒꯤ ꯌꯦꯡꯒꯗꯧꯕ ꯑꯦꯔꯤꯌꯥꯁꯦ ꯁ꯭ꯋꯥꯏꯗ ꯄꯂꯦꯜ ꯁ꯭ꯋꯥꯏꯗ ꯂꯣꯏꯕꯀꯣ ꯑꯗꯩ ꯀꯩꯅꯣꯗ ꯂꯣꯏꯕ ꯑꯦꯔꯤꯌꯥꯁꯦ ꯄꯤꯛꯄ ꯃꯃꯥꯡꯗ ꯌꯥꯏꯔꯤꯕꯣ ꯁꯨꯃꯥꯏꯅ ꯀꯣꯏꯕ ꯑꯦꯔꯤꯌꯥꯁꯤꯗ ꯇꯧꯕꯅ ꯑꯣꯏꯔꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯃꯥꯔꯀꯦꯠꯁꯦ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯂꯤꯃꯤꯇꯦꯠ ꯑꯣꯏꯌꯦ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒꯤ ꯑꯃꯨꯛ ꯗꯤꯁꯇ꯭ꯔꯤꯕ꯭ꯌꯨꯠ ꯇꯧꯅꯅꯕ ꯈꯣꯠꯅꯅꯕ ꯀꯩꯅꯣꯁꯤꯒꯤꯁꯨ ꯈꯔ ꯑꯣꯏꯕ ꯑꯗ ꯃꯤꯗꯣ ꯌꯦꯡꯅꯕ ꯃꯤꯗꯣ ꯌꯥꯝꯗꯕꯅꯤ나 ꯁꯦꯟꯒꯤ ꯔꯤꯇꯔꯟꯁꯤꯁꯨ ꯌꯥꯝ ꯑꯣꯏꯗꯣꯏꯅꯤꯗꯅ ꯑꯗꯨꯕꯨꯅꯤ ꯑꯩꯅ ꯍꯣꯏ ꯀꯩꯅꯣꯗꯨꯅ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯥꯏꯇꯦꯔꯤꯌꯥꯗꯨꯅ ꯅꯥꯀꯜ ꯑꯃꯗ ꯊꯝꯃꯒ ꯍꯧꯖꯤꯛ ꯂꯥꯛꯏꯕꯗꯤ ꯉꯁꯥꯏꯒꯤ ꯉꯁꯤꯒꯤ ꯄꯦꯄꯔꯗ ꯄꯨꯊꯣꯛꯅꯔꯤꯁꯤ ꯑꯗꯨꯒꯤꯅꯦ ꯑꯩ ꯂꯣꯏꯁꯤꯟꯖꯔꯒꯦ ꯁꯝꯅ ꯍꯥꯏꯖꯔꯒꯦ ꯑꯗ ꯍꯥꯏꯗꯤ ꯁꯤꯒꯤ ꯑꯩꯈꯣꯏ ꯐꯤꯂꯝ ꯍꯟꯊꯔꯛꯄꯒꯤ ꯃꯔꯝꯁꯤꯕꯨ ꯍꯥꯏꯖꯔꯤꯕ ꯂꯥꯟꯁꯤ ꯃꯅꯨꯡꯗ ꯑꯗꯒꯤ ꯑꯩ ꯍꯥꯏꯐꯦꯠꯇꯪ ꯃꯌꯥꯝ ꯈꯪꯅꯅꯕ ꯑꯩꯅ ꯍꯥꯏꯂꯥꯏꯠ ꯇꯧꯖꯔꯝꯕ ꯑꯩ ꯊꯨꯖꯟꯖꯔꯛꯑꯒꯦ ꯁꯥꯡꯅ ꯍꯥꯏꯖꯔꯔꯣꯏ ꯑꯗꯩ ꯑꯍꯨꯝꯁꯨꯕꯗ ꯑꯩꯈꯣꯏꯒꯤ ꯄꯥꯏꯔꯦꯁꯤ ꯏꯁꯨ ꯑꯃꯁꯨ ꯂꯩꯕ ꯍꯥꯏꯗꯤ ꯃꯤ ꯋꯥꯅ ꯅꯝꯖꯔꯒ ꯑꯃꯅ ꯍꯦꯛ ꯇꯧꯕꯗ ꯀꯩꯅꯣ ꯍꯦꯛ ꯑꯩꯈꯣꯏꯒꯤ ꯌꯦꯡꯊꯣꯛꯄꯤꯔꯝꯕꯗꯒꯤ ꯔꯤꯇꯔꯟ ꯍꯦꯛ ꯋꯥꯠꯄꯒꯨꯝꯕ ꯑꯗꯨꯝꯕꯒꯤ ꯑꯩ ꯁꯝꯖꯟꯖꯔꯒꯦꯀꯣ ꯁꯝꯄꯠꯅ ꯑꯗꯨꯒ ꯑꯃꯨꯛ ꯏꯟꯇꯔꯦꯛꯁꯟꯗꯣ ꯇꯧꯁꯦꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯐꯤꯂꯝ ꯍꯟꯊꯔꯛꯄ ꯍꯥꯏꯅ ꯍꯥꯏꯔꯕꯅꯤꯅ ꯑꯗꯨꯅꯅꯤ ꯏꯐꯥꯡ ꯐꯥꯡꯅꯕ ꯑꯃꯈꯛꯇꯅ ꯑꯣꯏꯗꯕ ꯑꯩꯈꯣꯏ ꯁꯣꯛꯆꯟꯕꯒꯤ ꯃꯔꯝꯁꯦ ꯑꯗꯩ ꯃꯔꯤꯁꯨꯕꯗ ꯑꯩꯈꯣꯏꯁꯦ ꯀꯝꯄꯤꯇꯤꯁꯟ ꯐ꯭ꯔꯣꯝ ꯑꯗꯔ 인ꯇꯔꯇꯦꯟꯃꯦꯟ ꯁꯣꯔꯁꯁꯦ ꯍꯥꯏꯗꯤ ꯍꯤꯟꯗꯤꯒꯤ ꯀꯔꯤꯒꯤ ꯃꯨꯀꯥꯕꯂꯥꯗꯣ ꯑꯩꯈꯣꯏ ꯉꯝꯖꯗꯕꯁꯦ ꯁꯤꯁꯤꯃ ꯑꯗꯩ ꯃꯉꯥꯁꯨꯕꯗ ꯂꯦꯛ ꯑꯣꯐ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔꯁꯦ ꯑꯩꯈꯣꯏꯒꯤ ꯁꯔꯀꯥꯔꯅ ꯀꯔꯤꯅ ꯑꯩꯈꯣꯏꯒꯤ ꯐꯤꯂꯝ ꯁꯤꯇꯤ ꯑꯣꯏꯔꯣ ꯇꯧꯅꯤ ꯍꯥꯏꯔ ꯇꯧꯕꯤꯗꯦ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯅ ꯀꯦꯃꯦꯔꯥꯒꯤ ꯀꯔꯤꯒꯤ ꯏꯗꯤꯇꯤꯡ ꯁꯣꯔꯁꯀꯤ ꯑꯗꯒꯤ ꯃꯤ ꯃꯌꯨꯝꯗ ꯋꯥꯏ ꯅꯝꯕ ꯑꯩ ꯏꯁꯇꯗꯤꯑꯣꯗ ꯇꯧꯕ ꯉꯝꯗꯕꯒꯤ ꯄꯥꯡꯒꯜ ꯐꯨꯗꯣꯛꯄ ꯉꯝꯗꯕꯒꯤ ꯃꯉꯥꯁꯨꯕꯗ ꯑꯩꯈꯣꯏꯒꯤ ꯑꯗꯒꯤ ꯇꯔꯨꯛꯁꯨꯕꯗ ꯑꯩꯈꯣꯏꯒꯤ ꯒꯚꯔꯟꯃꯦꯟ ꯁꯞꯄꯣꯔꯠꯁꯤꯃ ꯑꯩꯈꯣꯏꯒꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯑꯦꯁꯤꯁꯇꯦꯟꯁ ꯑꯣꯏꯔ ꯐꯤꯂꯝ ꯄꯨꯊꯣꯛꯆꯔꯤꯕꯗ ꯍꯤꯡꯖꯅꯅꯕ ꯃꯥꯒꯤ ꯑꯦꯁꯤꯁ ꯈꯪꯗꯦ ꯑꯗꯒꯤ ꯀꯩꯅꯣꯅꯤ ꯂꯣꯟꯅꯤ ꯈꯪꯗꯦ ꯀꯩꯅꯣꯅꯤ ꯈꯪꯗꯦ ꯃꯥꯒꯤ ꯑꯐꯕ ꯏꯁꯀꯤꯜ ꯄꯨꯊꯣꯛꯅꯅꯕꯒꯤ ꯏꯁꯇꯦꯠꯀꯤ ꯇꯧꯐꯝ ꯊꯣꯛꯄ ꯀꯩꯅꯣꯁꯤꯃ ꯁꯤꯃꯁꯨ ꯑꯣꯏꯔꯤꯕ ꯑꯗꯨꯒ ꯇꯔꯦꯠꯁꯨꯕꯗ ꯁꯣꯁꯤꯌꯦꯜ ꯑꯦꯟ ꯄꯣꯂꯤꯇꯤꯀꯦꯜ ꯆꯦꯂꯦꯟꯖꯦꯁ ꯍꯥꯏꯁꯤꯗꯅꯦꯕ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯊꯦꯡꯅꯔꯤꯕ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏ ꯑꯗꯩ ꯌꯨꯝꯒꯤ ꯑꯍꯟꯗꯅ ꯌꯥꯝ ꯈꯠꯅꯗꯅ ꯂꯩꯔꯗꯤ ꯃꯆꯥꯅꯨꯄꯥꯗꯣ ꯁꯩꯔꯦꯡ ꯑꯃ ꯏꯒꯦ ꯈꯟꯕꯗꯨ ꯉꯝꯗꯦꯗꯅ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯁꯔꯀꯥꯔꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯥꯅ ꯁꯣꯛꯅꯔꯤꯔꯥ ꯑꯩꯈꯣꯏ ꯄ꯭ꯔꯖꯥꯅ ꯁꯣꯛꯅꯔꯤꯔꯥ ꯀꯩꯅꯣꯝꯗ ꯑꯣꯏꯅ ꯂꯩꯊꯣꯛꯈ꯭ꯔꯕꯅꯤꯅ ꯆꯔꯥꯡꯅꯔꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯍꯥꯏꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯀꯨꯝꯍꯩ ꯍꯔꯥꯎ ꯇꯧꯕ ꯌꯥꯝ ꯄꯥꯝꯕ ꯀꯥꯡꯕꯨꯅꯦꯕ ꯄꯥꯝꯕ ꯀꯥꯡꯕꯨꯅꯦ ꯃꯥꯟꯅꯩ ꯃꯔꯝꯗꯤ ꯃꯩꯇꯩꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯃꯦꯕ ꯅꯨꯡꯉꯥꯏꯔꯗꯤ ꯑꯩꯈꯣꯏꯒꯤ ꯖꯒꯣꯏ ꯁꯥꯏ ꯏꯁꯩ ꯁꯩꯅꯪꯁꯨ ꯅꯆꯥ ꯄꯥꯁ ꯇꯧꯔꯗꯤ ꯉꯁꯤꯗꯤ ꯂꯤꯂꯥ ꯑꯃ ꯌꯦꯡꯊꯣꯛꯁꯤ ꯑꯗꯨ ꯇꯧꯊꯣꯛꯁꯤ ꯇꯧꯕ ꯁꯤꯅꯦꯃꯥ ꯑꯃ ꯀꯥꯞꯊꯣꯛꯁꯤ ꯇꯧꯕꯒꯤ ꯃꯨꯠꯇꯣ ꯍꯧꯖꯤꯛꯁꯦ ꯃꯥꯡꯈ꯭ꯔꯦꯕ ꯆꯥꯛꯀꯧꯕꯐꯥꯎ ꯆꯥꯛꯀꯧꯈꯤꯗ꯭ꯔꯦ ꯀꯩꯅꯣꯐꯥꯎ ꯇꯧꯈꯤꯗ꯭ꯔꯦ ꯄꯨꯔꯥ ꯀꯩꯅꯣ ꯑꯃꯗ ꯂꯩꯈ꯭ꯔꯦꯕ ꯑꯗ ꯁꯤꯕꯨꯅꯤꯀꯣ ꯑꯩꯅ ꯊꯝꯖꯔꯤꯁꯦ ꯑꯣꯀꯦ ꯊꯦꯡꯛꯌꯨ ꯍꯣꯏ ꯑꯍꯥꯟꯕ ꯏꯁꯥꯗꯨꯇꯪ ꯊꯝꯖꯈꯤꯒꯦ ꯃꯊꯪꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯍꯧꯖꯤꯛꯀꯤ ꯃꯅꯤꯄꯨꯔ ꯁꯤꯅꯦꯃꯥꯒꯤ ꯃꯔꯥꯏꯕꯛꯁꯦ ꯃꯁꯤ ꯂꯥꯟ ꯃꯅꯨꯡꯁꯤꯗ ꯇꯔꯥ ꯈꯛꯇꯪ ꯄ꯭ꯔꯤꯚ꯭ꯌꯨ ꯇꯧꯋꯦꯅ ꯍꯥꯏꯕꯅꯤ ꯔꯤꯄꯣꯔꯠꯁꯤꯗ ꯄꯤꯔꯛꯏꯁꯦ ꯁ꯭ꯋꯥꯏꯒꯤ ꯑꯦꯔꯤꯌꯥꯁꯤꯗ ꯑꯩꯈꯣꯏꯅ ꯁꯨꯇꯤꯡ ꯇꯧꯕꯒꯤ ꯈꯨꯗꯣꯡꯆꯥꯗꯕꯁꯤ ꯑꯩꯈꯣꯏꯅ ꯁꯨꯇꯤꯡ ꯇꯧꯕ ꯆꯠꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯂꯥꯟꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯁꯤ ꯅ ꯃꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏ ꯁꯄꯣꯔꯠ ꯐꯪꯉꯣꯏ ꯍꯥꯏꯕꯗꯒꯤ ꯁꯨꯇꯤꯡ ꯇꯧꯗꯕꯅꯤ ꯍꯥꯏꯅ ꯂꯧꯕ ꯌꯥꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯁꯨꯇꯤꯡꯁꯤ ꯑꯩꯈꯣꯏ ꯂꯣꯏꯔꯒꯁꯨ ꯐꯤꯂꯝꯁꯤ ꯂꯣꯏꯔꯒ ꯂꯦꯞꯇ ꯂꯩꯔꯒꯁꯨ ꯃꯥꯒꯤ ꯎꯠꯐꯝꯁꯤ ꯂꯩꯇꯕꯗꯒꯤ ꯑꯩꯈꯣꯏ ꯁꯤꯒꯨꯝꯕꯒꯤ ꯄ꯭ꯔꯤꯚ꯭ꯌꯨ ꯇꯧꯕ ꯈꯣꯠꯄꯁꯤ ꯊꯕꯛꯁꯤ ꯂꯣꯏꯁꯤꯟꯗꯅ ꯄꯦꯟꯗꯤꯡꯗ ꯊꯝꯕꯅꯤ ꯍꯥꯏꯅ ꯂꯧꯕ ꯌꯥꯒꯗ꯭ꯔꯥ ꯀꯃꯥꯏꯅ ꯊꯝꯕꯤꯒꯦ ꯑꯅꯤꯃꯛ ꯂꯣꯏ ꯇꯁ ꯇꯧꯋꯤ ꯑꯅꯤꯃꯛ ꯇꯁ ꯇꯧꯋꯦꯗꯤ ꯍꯧꯖꯤꯛꯁꯤꯗ ꯑꯩꯈꯣꯏꯅ ꯁꯨꯇꯤꯡ ꯆꯠꯂꯒꯁꯨ ꯅꯤꯡꯇꯝꯅ ꯆꯠꯄ ꯉꯝꯗꯦ ꯄꯥꯕ꯭ꯂꯤꯛꯀꯤ ꯀꯔꯤ ꯂꯥꯛꯀꯗꯒꯦ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯃꯌꯥꯝ ꯈꯪꯈꯤꯗꯨꯉꯥꯏ ꯃꯇꯝ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯀꯦꯃꯦꯔꯥ ꯊꯨꯒꯥꯏꯔꯝꯕꯒꯤ ꯋꯥꯊꯣꯛ ꯑꯗꯨꯝ ꯂꯩꯈꯤ ꯑꯗꯣ ꯑꯩꯈꯣꯏ ꯏꯁꯥꯅꯁꯨ
ꯑꯩꯈꯣꯏꯅ ꯃꯇꯥꯡ ꯃꯇꯝ ꯈꯪꯗꯕ ꯇꯥꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯀꯤꯕ ꯑꯃꯁꯨ ꯂꯩꯕ ꯑꯗꯒꯤ ꯄꯥꯕ꯭ꯂꯤꯛꯅ ꯐꯤꯂꯝ ꯐꯦꯃꯤꯂꯤꯗ ꯌꯦꯡꯕꯤꯔꯤꯕ ꯃꯤꯠꯌꯦꯡꯁꯤꯁꯨ ꯑꯩꯈꯣꯏꯕꯨ ꯄ꯭ꯔꯣꯐꯦꯁꯟ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯑꯃ ꯑꯣꯏꯅ ꯎꯕꯤꯗꯕꯅꯤꯅ ꯏꯊꯛ ꯏꯔꯥꯡ ꯑꯣꯏꯅ ꯎꯕꯤꯕꯅꯤꯅ ꯃꯗꯨꯒꯤ ꯄꯥꯎꯈꯨꯝ ꯂꯩꯇꯕ ꯍꯥꯏꯇꯥꯔꯦ ꯃꯈꯣꯏꯅ ꯀꯩꯅꯣꯝꯃ ꯇꯧꯔꯛꯄ ꯀꯥꯟꯗ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯃꯦꯟꯂꯤ ꯉꯁꯥꯏꯒꯤ ꯂꯦꯞꯇ ꯂꯩꯕ ꯐꯤꯂꯝꯁꯤꯡꯁꯦ ꯃꯁꯤꯅ ꯔꯤꯂꯤꯁ ꯇꯧꯔꯀꯥꯟꯗ ꯀꯗꯥꯏꯗ ꯊꯥꯒꯗꯧꯔꯤꯅꯣ ꯍꯥꯏꯕꯁꯤꯅꯦꯕ ꯍꯧꯖꯤꯛ ꯑꯩꯈꯣꯏꯗ ꯂꯩꯔꯤꯕ ꯀꯣꯏꯁꯟꯁꯦ ꯍꯥꯏꯗꯤ ꯂꯨꯔꯩꯗꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯍꯟꯗꯛꯀꯤ ꯂꯥꯟꯁꯤꯅ ꯑꯩꯈꯣꯏꯗ ꯄꯔꯥ ꯑꯃꯈꯛꯁꯨ ꯇꯝꯕꯤꯔꯦ ꯑꯩꯈꯣꯏ ꯃꯥꯔꯀꯦꯠ ꯑꯦꯛꯁꯄꯥꯟ ꯇꯧꯅꯕ ꯍꯣꯠꯅꯍꯧꯗ꯭ꯔꯦꯕ ꯀꯔꯤꯒꯨꯝꯕꯗ ꯄꯤꯛꯈ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯤꯗ ꯏꯔꯥꯡ ꯊꯣꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯥꯔꯀꯦꯠ ꯁꯤꯔꯤꯕ ꯃꯔꯝꯁꯦ ꯑꯩꯈꯣꯏ ꯃꯥꯔꯀꯦꯠ ꯑꯦꯛꯁꯄꯥꯟ ꯇꯧꯅꯕ ꯋꯥꯈꯜ ꯈꯜꯍꯧꯗ꯭ꯔꯦ ꯍꯥꯏꯕꯅꯦꯕ ꯑꯗ ꯃꯥꯔꯀꯦꯠ ꯑꯦꯛꯁꯄꯥꯟꯁꯤꯗꯤ ꯀꯅꯥꯅ ꯇꯧꯒꯅꯤ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯑꯍꯜ ꯂꯃꯟ ꯃꯌꯥꯝꯅꯕꯨꯗꯤ ꯑꯗꯨꯝ ꯇꯧꯕꯤꯔꯝꯃꯤꯀꯣ ꯌꯥꯝ ꯐꯖꯅ ꯇꯧꯕꯤꯔꯝꯃꯤ ꯗꯤꯁꯇ꯭ꯔꯤꯕ꯭ꯌꯨꯇꯔ ꯔꯣꯜ ꯑꯃꯈꯛ ꯋꯥꯠꯂꯕ꯭ꯔꯥ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯅ ꯑꯇꯣꯞꯄ ꯁ꯭ꯇꯦꯠ ꯑꯃꯗ ꯀꯗꯥꯏꯗꯅꯣ ꯑꯃ ꯆꯠꯇ꯭ꯔꯤ ꯐꯅ ꯆꯠꯀꯦ ꯍꯥꯏꯔꯒꯁꯨ ꯑꯦꯋꯥꯔꯗ ꯐꯪꯕꯒꯤ ꯆꯠꯄ ꯍꯥꯏꯕꯗꯨꯅ ꯑꯃꯅꯤ ꯑꯗꯨꯅ ꯑꯇꯣꯞꯄ ꯋꯦ ꯑꯃꯗ ꯂꯩꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯐꯤꯂꯝꯁꯦ ꯀꯃꯔꯁꯤꯌꯦꯜ ꯐꯤꯂꯝꯁꯤꯡꯗ ꯃꯦꯟ ꯁ꯭ꯇ꯭ꯔꯤꯝ ꯐꯤꯂꯝꯁꯤꯡꯁꯤ ꯐꯅ ꯑꯐꯕ ꯐꯤꯂꯝ ꯑꯃ ꯄꯨꯊꯣꯛꯑꯁꯨ ꯑꯩꯈꯣꯏꯅ ꯑꯇꯣꯞꯄ ꯑꯃꯗ ꯍꯦꯛꯇ ꯀꯥꯞꯄ ꯌꯥꯗꯦꯕ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯀꯤ ꯊꯤꯌꯦꯇꯔ ꯍꯣꯜ ꯑꯃꯗ ꯍꯦꯛꯇ ꯀꯥꯞꯄꯨꯕ ꯌꯥꯗꯦꯕ ꯗꯤꯁꯇ꯭ꯔꯤꯕ꯭ꯌꯨꯇꯔ ꯑꯃꯈꯛꯀꯤ ꯔꯣꯜ ꯋꯥꯠꯂꯤꯑꯕ ꯁꯤꯒꯤ ꯗꯤꯁꯇ꯭ꯔꯤꯕ꯭ꯌꯨꯇꯔꯁꯦ ꯁꯤ ꯋꯥꯠꯄꯁꯤꯅꯁꯨ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯑꯐꯕ ꯐꯤꯂꯝꯁꯤꯡ ꯁꯛꯁꯦꯁ ꯑꯣꯏꯔꯗꯕ ꯃꯥꯔꯀꯦꯠꯇ ꯁꯛꯁꯦꯁ ꯑꯣꯏꯒꯗꯕ ꯐꯤꯂꯝꯁꯤꯡꯁꯨ ꯑꯩꯈꯣꯏ ꯁꯤꯗꯩꯁꯤꯗ ꯁꯨꯝ ꯇꯥꯔꯒ ꯂꯩꯕꯒꯤ ꯃꯃꯤ ꯑꯃꯁꯨ ꯂꯩꯌꯦꯕ ꯃꯗꯨꯃꯛꯅꯅꯤ ꯑꯩꯈꯣꯏꯗ ꯉꯁꯤ ꯃꯥꯔꯀꯦꯠ ꯑꯦꯛꯁꯄꯥꯟ ꯇꯧꯒꯦ ꯍꯥꯏꯔ ꯀꯥꯟꯗ ꯇꯧꯕ ꯁꯨꯡꯉꯝ ꯉꯝꯗꯗꯅ ꯂꯩꯔꯤꯁꯤꯒꯤ ꯃꯔꯝꯁꯤ ꯑꯗꯨꯒ ꯍꯣꯏ ꯑꯩꯈꯣꯏꯒꯤ ꯄꯤꯛꯁꯜꯂꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯃꯥꯔꯀꯦꯠ ꯌꯥꯔꯛꯇ꯭ꯔꯤꯁꯤꯒꯤ ꯑꯆꯧꯕ ꯃꯔꯝ ꯑꯃ ꯐꯦꯛꯇꯔ ꯑꯃ ꯍꯥꯏꯔꯒꯗꯤ ꯍꯧꯖꯤꯛꯀꯤ ꯂꯥꯟꯁꯤꯗ MSFDSꯇ ꯔꯤꯂꯤꯁ ꯇꯧꯈꯤꯕꯁꯦ ꯍꯟꯗꯛꯀꯤ ꯐꯟꯗ ꯌꯥꯝꯃꯦꯅ ꯈꯜꯂꯁꯤ ꯐꯣꯔꯝꯅ ꯂꯤꯁ ꯄꯤꯕꯤꯔꯛꯏꯕ 10ꯗꯣ ꯃꯣꯏꯒꯤ ꯃꯔꯥꯏꯕꯛꯇꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯃꯨꯛꯇꯪ ꯅꯩꯅꯔ ꯌꯦꯡꯁꯦꯕ ꯃꯈꯣꯏ 10ꯗꯣ ꯀꯥꯞꯄꯨꯔꯀꯥꯟꯗ ꯑꯩꯈꯣꯏ ꯀꯗꯥꯏ ꯀꯥꯞꯀꯗꯧꯔꯤꯒꯦꯕ ꯂꯝꯄꯥꯛ ꯀꯥꯞꯄ ꯍꯥꯏꯕꯁꯨ ꯌꯥꯗꯦ ꯑꯩꯈꯣꯏ ꯍꯥꯟꯅꯒꯤ ꯆꯠꯅꯕꯤꯗ ꯂꯝꯄꯥꯛ ꯀꯥꯞꯄ ꯍꯥꯏꯕꯁꯨ ꯌꯥꯗꯦ ꯑꯇꯩ ꯁꯤꯅꯦꯃꯥ ꯍꯣꯜꯁꯤꯡꯗ ꯀꯥꯞꯄꯨꯔꯒꯁꯨ ꯀꯔꯤ ꯍꯥꯏꯔꯛꯀꯗꯒꯦ ꯍꯥꯏꯕꯒꯤ ꯑꯀꯤꯕ ꯑꯃ ꯂꯣꯏ ꯂꯩꯕꯅꯤꯅ ꯃꯗꯨꯃꯛꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯖꯤꯛꯁꯦ ꯐꯤꯂꯝ ꯄꯨꯊꯣꯛꯄꯒꯤ ꯆꯥꯡ ꯌꯥꯝ ꯊꯤꯅ ꯅꯦꯝꯕꯅꯤ ꯐꯤꯂꯝ ꯂꯩꯇꯦ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛ ꯄꯨꯊꯣꯛꯄꯤꯅꯅꯕ ꯄꯨꯊꯣꯛ ꯀꯥꯏ ꯀꯥꯞꯇꯣꯏꯅꯣ ꯍꯥꯏꯕ ꯑꯃ ꯂꯩꯌꯦꯕ ꯃꯥꯔꯀꯦꯠ ꯂꯩꯇꯅ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯑꯩꯈꯣꯏꯅ ꯄꯥꯝꯃꯦꯅ ꯄꯪꯄꯨꯗ ꯄꯨꯊꯣꯛꯄꯁꯨ ꯌꯥꯕꯖꯥꯠ ꯅꯠꯇꯦꯕ ꯁꯨꯝ ꯑꯩꯈꯣꯏ MSFDSꯇ ꯁꯦꯟ ꯈꯔ ꯍꯟꯖꯜꯍꯧꯕ ꯈꯪꯅ ꯆꯥꯟꯅꯕꯁꯤꯡꯗ ꯏꯀꯥꯏ ꯏꯀꯤ ꯋꯥꯡꯃ ꯂꯥꯟꯅ ꯍꯥꯏꯔꯒ ꯃꯗꯨꯗ ꯑꯗꯨ ꯅꯠꯇꯅ ꯀꯩꯝꯇ ꯎꯄꯥꯏ ꯂꯩꯇꯕꯅꯤꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯃꯥꯔꯀꯦꯠꯀꯤꯗꯃꯛ ꯈꯜꯂꯒ ꯐꯤꯂꯝ ꯄꯨꯊꯣꯛꯀꯅꯤ ꯏꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯇꯦꯟꯁꯟꯖꯒꯦ ꯃꯊꯪꯁꯤ ꯀꯩꯅꯣ ꯂꯥꯛꯆꯒꯦ ꯑꯣꯖꯥ ꯄ꯭ꯔꯀꯥꯁꯇ ꯂꯥꯛꯆꯒꯦ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯤꯗꯤ ꯐ꯭ꯔꯣꯝ ꯇꯥꯏꯝ ꯇꯨ ꯇꯥꯏꯝ ꯃꯥꯒꯤ ꯁꯥꯔꯀꯝꯁꯇꯦꯟꯁꯅ ꯄꯤꯔꯛꯄ ꯏꯁꯨ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯅ ꯐꯦꯁ ꯇꯧꯔꯒ ꯆꯠꯂꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤ ꯏꯁꯨꯁꯤ ꯑꯦꯖꯦꯟꯗꯥꯁꯤ ꯃꯊꯪ ꯑꯗꯨꯝ ꯑꯃ ꯑꯦꯖꯦꯟꯗꯥ ꯑꯃ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯑꯦꯖꯦꯟꯗꯥ ꯑꯃꯅ ꯑꯗꯨꯝ ꯀꯨꯞꯁꯟꯈꯤꯕ ꯃꯗꯨꯒꯤ ꯏꯁꯨꯗꯨ ꯑꯗꯨꯝ ꯀꯨꯞꯁꯜꯂꯒ ꯃꯃꯥꯡꯒꯤ ꯑꯦꯖꯦꯟꯗꯥꯁꯤ ꯑꯗꯨꯝ ꯀꯥꯎꯍꯟꯈꯤꯕꯒꯤ ꯃꯑꯣꯡꯒꯁꯨ ꯑꯗꯨꯝ ꯑꯣꯏꯔꯛꯄ ꯑꯗꯣ ꯑꯩꯈꯣꯏꯁꯤ ꯀꯟꯀ꯭ꯂꯨꯖꯟꯁꯤ ꯐꯪꯕꯗ ꯋꯥꯕ ꯑꯣꯏꯕ ꯖꯒꯥ ꯈꯔꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏ ꯃꯤꯌꯥꯝꯁꯤꯅ ꯐꯦꯁ ꯇꯧꯔꯒ ꯂꯩꯔꯤ ꯍꯥꯏꯗꯤ ꯁꯤꯒꯨꯝꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯦꯖꯦꯟꯗꯥ ꯃꯊꯪ ꯅꯟꯁꯟꯅꯔꯛꯄꯗ ꯃꯁꯤꯒꯤ ꯁꯣꯂꯨꯁꯟ ꯄꯨꯔꯛꯄ ꯉꯝꯗꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯦꯟꯃꯤꯠꯂꯣꯟꯁꯤꯗ ꯈꯨꯟꯅꯥꯏꯔꯣꯜꯁꯤꯒꯤ ꯁꯦꯟꯃꯤꯠꯂꯣꯟꯁꯤꯗ ꯑꯆꯧꯕ ꯆꯩꯊꯦꯡ ꯑꯃ ꯄꯤꯔꯒ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯁꯤꯅ ꯍꯧꯖꯤꯛ ꯊꯦꯡꯅꯔꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯨ ꯍꯧꯖꯤꯛ ꯈꯨꯗꯝ ꯑꯣꯏꯅ ꯄꯤꯖꯕ ꯃꯇꯝꯗ ꯂꯥꯟꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤ ꯈꯨꯗꯤꯡꯃꯛꯅ ꯃꯥꯒꯤ ꯅꯤꯡꯇꯝꯅ ꯂꯦꯡꯕ ꯑꯣꯠꯄꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤ ꯂꯩꯇꯕꯅꯤꯅ ꯁꯦꯟꯃꯤꯠꯂꯣꯟꯗ ꯑꯩꯈꯣꯏꯗ ꯑꯀꯥꯏꯕ ꯃꯌꯥꯝ ꯄꯤꯔꯤꯁꯤ ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯤꯁꯤꯉꯥꯏ ꯉꯁꯤꯃꯛꯁꯨ ꯑꯩꯈꯣꯏ ꯐꯤꯂꯝꯒꯤ ꯃꯇꯥꯡꯗꯅꯤ ꯅꯩꯅꯔꯤꯖꯔꯤꯁꯤ ꯑꯗ ꯃꯅꯤꯄꯨꯔ ꯐꯤꯂꯝꯒꯤ ꯃꯔꯥꯏꯕꯛꯁꯤ ꯇꯝꯕ ꯉꯝꯃꯛꯇꯕ ꯍꯥꯏꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯅꯤꯡꯇꯝꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯅ ꯂꯦꯡꯕ ꯑꯣꯠꯄ ꯌꯥꯅ ꯁꯨꯇꯤꯡꯃꯛꯇ ꯇꯧꯔꯨꯕ ꯑꯣꯏꯔꯁꯨ ꯑꯗꯩ ꯀꯔꯤꯒꯨꯝꯕ ꯑꯃ ꯑꯩꯈꯣꯏꯅ ꯊꯤꯌꯦꯇꯔꯗꯕꯨ ꯑꯣꯏꯔꯣ ꯄ꯭ꯂꯦꯠꯐꯣꯝ ꯑꯃꯗ ꯃꯁꯤ ꯎꯠꯄꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯃ ꯐꯪꯅꯅꯕꯒꯤ ꯑꯦꯔꯤꯌꯥ ꯑꯃ ꯊꯤꯔꯛꯄ ꯑꯣꯏꯔꯒꯁꯨ ꯄꯤꯄꯜ ꯁꯄꯣꯔꯠ ꯒꯚꯔꯟꯃꯦꯟ ꯋꯤꯠ ꯄꯤꯄꯜ ꯃꯁꯤꯒꯤ ꯁꯄꯣꯔꯠ ꯑꯃꯗꯤ ꯑꯩꯈꯣꯏꯗ ꯃꯊꯧ ꯇꯥꯕ ꯂꯩꯒꯗ꯭ꯔꯥ ꯍꯥꯏꯁꯤ ꯀꯃꯥꯏꯅ ꯊꯝꯃꯤ ꯌꯥꯝ ꯆꯨꯝꯕ ꯋꯥꯅꯤ ꯂꯩꯒꯗꯣꯏꯅꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯁꯤꯗꯤ ꯄ꯭ꯔꯖꯥꯒꯤ ꯅꯨꯡꯉꯥꯏꯔꯀꯥꯟꯗ ꯃꯥꯒꯤ ꯃꯨꯠꯇꯨꯗꯒꯤ ꯊꯣꯛꯆꯔꯛꯄ ꯄꯣꯠꯅꯦꯕ ꯏꯁꯩꯑꯕ ꯀꯩꯅꯣꯕ ꯑꯩꯈꯣꯏꯒꯤ ꯑꯗꯒꯤ ꯐꯤꯂꯝꯒ ꯌꯦꯡꯅꯤꯡꯉ ꯉꯁꯤꯗꯤ ꯁꯤꯅꯦꯃꯥ ꯑꯃ ꯀꯥꯞꯊꯣꯛꯁꯤ ꯑꯩꯈꯣꯏ ꯏꯁꯩꯒ ꯁꯛꯂꯛꯏꯕ ꯏꯁꯩ ꯍꯧꯗꯣꯛꯏꯕ ꯈꯨꯗꯤꯡꯃꯛꯁꯦ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯕꯒꯤ ꯀꯩꯅꯣꯗ ꯂꯩꯕ ꯑꯗꯣ ꯍꯧꯖꯤꯛꯁꯤ ꯈ꯭ꯋꯥꯏ ꯂꯨꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯀꯁꯨ ꯌꯥꯝ ꯃꯔꯤ ꯂꯩꯅꯩꯌꯦꯕ ꯑꯩꯈꯣꯏ ꯃꯌꯥꯝ ꯏꯁꯥ ꯏꯅꯨꯡ ꯅꯨꯡꯉꯥꯏꯍꯟꯗ꯭ꯔꯤꯁꯦ ꯁꯣꯔ ꯍꯣꯟꯕꯗ ꯏꯄꯨꯟ ꯐꯨꯜꯍꯟꯕ ꯃꯥꯟꯕ ꯑꯃ ꯍꯧꯖꯤꯛ ꯍꯥꯏꯕꯤꯈ꯭ꯔꯤꯕ ꯏꯁꯨ ꯑꯃꯒꯤ ꯃꯊꯪꯗ ꯏꯁꯨ ꯑꯃꯒꯤ ꯃꯊꯪꯗ ꯏꯁꯨ ꯑꯗꯣ ꯍꯧꯖꯤꯛ ꯇꯧꯔꯤꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯇꯧꯔꯤꯁꯦ ꯐꯠꯇꯦ ꯑꯗꯣ ꯅꯣꯏ ꯑꯗꯨꯝ ꯊꯃꯣꯏꯗ ꯈꯪꯉꯨ ꯍꯥꯏꯔꯛꯀꯅꯨ ꯍꯥꯏꯔꯛꯑꯗꯤ ꯍꯥꯏꯕꯒꯤ ꯃꯑꯣꯡꯅꯦꯕ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛꯁꯨ ꯍꯥꯏꯖꯔꯤꯕ ꯑꯗ ꯅꯣꯏ ꯑꯩꯅ ꯇꯧꯔꯤꯁꯦ ꯑꯩ ꯏꯁꯥꯁꯨ ꯈꯪꯉꯤ ꯑꯗ ꯅꯣꯏꯁꯨ ꯑꯗꯨꯝ ꯈꯪꯉꯨ ꯑꯩ ꯐꯠꯇꯦ ꯍꯥꯏꯁꯦ ꯑꯗꯣ ꯍꯥꯏꯔꯛꯀꯅꯨ ꯍꯥꯏꯔꯛꯑꯗꯤꯅꯦ
ꯐꯨꯅꯅꯕ ꯃꯤꯒ ꯊꯝꯃꯒ ꯇꯧꯕꯅꯦꯕ ꯍꯧꯖꯤꯛ ꯇꯧꯕ ꯑꯗꯨꯒꯤ ꯃꯑꯣꯡꯗ ꯂꯩꯔꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯍꯥꯏꯕꯗꯁꯨ ꯇꯥꯔꯣꯏꯗꯧꯗꯣ ꯀꯩꯗꯧꯗꯣꯏꯅꯤ ꯍꯥꯏꯔꯨꯗꯅ ꯁꯃꯨꯒꯤ ꯃꯅꯤꯡꯗ ꯔꯤꯔꯧꯗꯨꯗ ꯑꯣꯏꯅ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯁꯤꯁꯨ ꯉꯥꯡꯒꯗꯧꯕ ꯇꯟꯗꯅ ꯁꯤꯡꯉꯕ ꯑꯈꯪꯕ ꯃꯌꯥꯝ ꯂꯣꯏ ꯈꯪꯉꯕꯅꯦꯕ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯂꯩꯁꯦ ꯈꯪꯗꯕ ꯅꯠꯇꯦ ꯂꯣꯏ ꯈꯪꯉꯕꯅꯤ ꯑꯩꯈꯣꯏ ꯗꯤꯁꯀꯁꯟꯒꯁꯦ ꯑꯩꯈꯣꯏꯁꯨ ꯇꯥꯖꯕꯗ ꯇꯥꯃꯜꯂꯛꯇꯅ ꯇꯥꯅꯤꯡꯉꯛꯇ꯭ꯔꯕꯅꯤ ꯏꯁꯨꯁꯤ ꯐꯖꯅ ꯈꯪꯉꯕ ꯄ꯭ꯔꯖꯥꯁꯨ ꯈꯪꯉꯦꯕ ꯃꯁꯤꯒꯤ ꯃꯄꯥꯟꯗꯤ ꯑꯩꯈꯣꯏ ꯂꯥꯏ ꯈꯨꯔꯥꯝ ꯍꯣꯏ ꯃꯄꯥꯟꯗꯩꯅꯦꯕ ꯅꯣꯏꯅ ꯅꯩꯅꯔꯛꯄꯁꯤꯅ ꯍꯥꯟꯅ ꯈꯪꯉꯝꯗꯕ ꯃꯌꯥꯝꯁꯤ ꯌꯥꯝꯅ ꯄꯤꯌꯦꯕ ꯑꯗꯨꯅ ꯃꯁꯤ ꯏꯔꯩ ꯂꯩꯅꯩꯌꯦꯕ ꯏꯃꯨꯡꯗꯨꯗ ꯃꯤꯁꯤ ꯃꯤꯅꯥ ꯊꯣꯛꯑꯀꯥꯟꯗ ꯀꯅꯥꯅ ꯏꯁꯩ ꯇꯥꯅꯤꯡꯗꯣꯏꯅꯣ ꯏꯁꯩ ꯍꯥꯏꯗꯤ ꯍꯧꯖꯤꯛꯀꯥꯟꯒꯤ ꯏꯁꯩꯕꯣꯕ ꯀꯔꯃꯒꯤ ꯑꯗꯨꯒꯨꯝꯕ ꯇꯥꯟ ꯆꯥꯗꯕ ꯀꯧꯋꯦꯕ ꯅꯪ ꯈꯣꯏꯗꯧ ꯌꯥꯝ ꯀꯟꯅ ꯁꯥꯡꯉꯤꯉꯩꯗ ꯁꯦ ꯉꯥ ꯊꯣꯡꯕ ꯆꯥꯁꯤꯔꯣ ꯀꯣꯏꯔꯨꯁꯤꯔꯣ ꯑꯩ ꯍꯧꯔꯛ ꯀꯣꯏꯕ ꯍꯥꯏꯗꯣ ꯅꯨꯡꯉꯥꯏꯕ ꯊꯕꯛꯅꯤ ꯇꯥꯏꯃꯤꯡꯗ ꯍꯥꯏꯔꯨꯔꯗꯤ ꯇꯟꯖꯥ ꯆꯥꯗꯦꯗ ꯍꯥꯏꯅ ꯇꯥꯟ ꯆꯥꯗꯕ ꯍꯥꯏꯕ ꯑꯃ ꯑꯣꯏꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯑꯩꯈꯣꯏ ꯁꯤꯅꯦꯃꯥ ꯅꯝꯕ ꯏꯁꯩ ꯇꯧꯕ ꯑꯥꯔꯠ ꯇꯧꯕ ꯈꯨꯗꯤꯡꯃꯛꯁꯤꯁꯨ ꯍꯧꯖꯤꯛ ꯀꯩꯅꯣꯝ ꯊꯣꯛꯎꯕꯗ ꯇꯥꯟ ꯆꯥꯗꯕ ꯑꯃ ꯑꯣꯏꯍꯜꯂꯦꯕ ꯁꯔꯀꯝꯇꯦꯟꯁꯤꯅ ꯃꯥꯅ ꯃꯊꯟꯇꯅ ꯑꯣꯏꯍꯜꯂꯛꯏꯅꯤꯀꯣ ꯑꯗꯨꯅ ꯃꯁꯤꯗꯩꯁꯤꯗꯩꯗ ꯁꯤꯒꯤ ꯆꯦꯟꯖ ꯑꯃꯈꯛ ꯂꯥꯛꯄ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯍꯥꯏꯕ ꯉꯝꯗꯦꯕ ꯑꯗꯨ ꯃꯁꯤꯗ ꯑꯩ ꯉꯁꯥꯏ ꯍꯥꯏꯖꯔꯤꯗꯨꯅꯦꯕ ꯁꯤꯗꯤ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯅ ꯊꯑꯣꯏꯅ ꯁꯤꯟꯕ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯐꯨꯔꯨꯞꯇ ꯑꯣꯟꯁꯤꯟꯕ ꯄꯣꯠ ꯑꯃꯅꯦꯕ ꯍꯟꯗꯛꯀꯤꯁꯤꯗꯤ ꯃꯨꯟꯅ ꯁꯨꯝ ꯀꯨꯞꯊꯅ ꯌꯦꯡꯉꯀꯥꯟꯗ ꯀꯃꯥꯏꯅ ꯊꯣꯔꯛꯀꯦꯗ ꯊꯑꯣꯏꯅ ꯇꯧꯕ ꯄꯣꯠ ꯑꯣꯏꯅ ꯊꯣꯛꯂꯛꯑꯦꯕ ꯀꯨꯞꯊꯕꯗ ꯑꯩ ꯑꯗꯣꯝꯗꯕꯨꯗꯤ ꯁꯥꯡꯗꯣꯛꯆꯔꯔꯣꯏꯀꯣ ꯑꯗꯨꯒꯨꯝꯕꯒꯤꯗꯤ ꯅꯩꯅꯅꯕꯒꯤ ꯀꯥꯡꯕꯨ ꯑꯃ ꯃꯌꯥꯝ ꯑꯃ ꯂꯩꯈ꯭ರೆ ꯑꯩꯈꯣꯏꯅ ꯑꯥꯔꯣꯝꯗ ꯂꯥꯛꯄꯅꯤꯅ ꯑꯗꯨꯒꯤ ꯑꯩꯈꯣꯏ ꯑꯥꯔ ꯍꯥꯏꯁꯤꯗꯤ ꯑꯩꯈꯣꯏ ꯍꯤꯡꯕꯒ ꯃꯔꯤ ꯂꯩꯅꯖꯕꯅꯦꯕ ꯑꯗꯨꯅ ꯁꯤꯗꯩꯁꯤꯗꯩꯗ ꯑꯩꯈꯣꯏ ꯇꯟꯖꯥ ꯆꯥꯗꯅ ꯏꯁꯩ ꯁꯛꯎꯔꯗꯤ ꯇꯟꯖꯥ ꯆꯥꯗꯅ ꯐꯤꯂꯝ ꯑꯃꯗ ꯀꯥꯞꯁꯜꯂꯨꯔꯗꯤ ꯃꯤꯅ ꯀꯅꯥꯅꯣ ꯀꯥꯞꯄꯤꯗꯣꯏꯅ ꯑꯩꯈꯣꯏꯒꯤ ꯔꯤꯋꯥꯔꯗ ꯐꯪꯕꯒꯤ ꯃꯍꯨꯠꯇ ꯄꯅꯤꯁꯃꯦꯟꯅꯦꯅ ꯑꯣꯏꯅ ꯂꯥꯛꯑꯦꯕ ꯑꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅꯁꯨ ꯍꯧꯖꯤꯛ ꯕꯥꯕꯨꯅꯁꯨ ꯍꯥꯏꯕꯤꯈ꯭ರೆ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤ ꯄ꯭ꯔꯣꯐꯦꯁꯟ ꯑꯣꯏꯅ ꯎꯕ ꯉꯝꯗꯦꯕ ꯑꯩꯈꯣꯏ ꯁꯃꯥꯖꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯑꯗ ꯃꯣꯏꯗꯁꯨ ꯃꯇꯝ ꯃꯥꯡꯍꯟꯅꯅꯕ ꯈꯣꯡꯖꯣꯡ ꯆꯣꯡꯉꯤꯅꯤ ꯍꯥꯏꯅ ꯎꯏꯌꯦꯕ ꯁꯤ ꯇꯧꯔꯀꯥꯟꯗ ꯃꯌꯨꯝ ꯄꯨꯖꯔꯤꯅꯤ ꯃꯆꯥ ꯃꯤꯡ ꯆꯜꯂꯤꯅꯤ ꯀꯩꯅꯣ ꯊꯥꯔꯤꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏꯁꯤꯅ ꯂꯧꯕ ꯉꯝꯗ꯭ꯔꯤꯑꯕ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯗꯨꯅ ꯁꯤꯅ ꯃꯔꯝ ꯑꯣꯏꯗꯅ ꯅꯨꯡꯉꯥꯏꯇꯕ ꯑꯥꯔꯇꯤꯁꯁꯤꯡ ꯃꯌꯥꯝ ꯃꯥꯒꯤ ꯋꯦ ꯑꯣꯐ ꯄ꯭ꯔꯖꯦꯟꯇꯦꯁꯟꯗꯣ ꯃꯦꯗꯤꯌꯝ ꯈꯦꯠꯅꯕꯒꯤ ꯋꯥꯅꯦꯕ ꯑꯩꯈꯣꯏꯁꯨ ꯂꯤꯂꯥ ꯇꯧꯕ ꯃꯤꯁꯨ ꯃꯥꯏ ꯃꯦꯗꯤꯌꯝꯗꯣ ꯃꯥꯟꯅꯗꯕꯒꯤ ꯋꯥꯅꯤ ꯑꯃꯔꯣꯝꯗ ꯃꯅꯨꯡꯗ ꯆꯞ ꯃꯥꯟꯅꯕ ꯄꯣꯠꯅꯦꯕ ꯂꯣꯏꯅ ꯑꯋꯥꯕ ꯆꯩꯊꯦꯡꯁꯦ ꯐꯪꯃꯤꯟꯅꯔꯤꯅꯦꯕ ꯑꯗꯨꯅ ꯇꯣꯂꯣꯞꯀ ꯆꯥꯍꯧꯕ ꯈꯔ ꯈꯛ ꯅꯠꯇꯅ ꯑꯇꯩꯗꯤ ꯁꯤꯟꯐꯝ ꯑꯃꯗꯤ ꯄꯨꯔꯥ ꯍꯥꯠꯂꯕꯅꯦꯕ ꯑꯗꯣ ꯂꯧ ꯁꯨꯕ ꯃꯤꯗꯣ ꯂꯧ ꯎꯔꯨꯅꯨ ꯍꯥꯏꯔꯗꯤ ꯃꯣꯏ ꯍꯥꯏꯔꯛꯀꯅꯤ ꯅꯪ ꯑꯩꯈꯣꯏ ꯂꯧ ꯎꯗ꯭ꯔꯗꯤ ꯐꯧ ꯄꯨꯊꯣꯛꯇ꯭ꯔꯗꯤ ꯅꯪ ꯀꯃꯥꯏꯅ ꯆꯥꯅꯤ ꯑꯗꯨꯅ ꯃꯣꯏꯗꯤ ꯎꯗ ꯌꯥꯗꯕꯅꯤ ꯅꯪ ꯂꯤꯂꯥꯗꯨꯗꯤ ꯇꯧꯗ꯭ꯔꯁꯨ ꯌꯥꯏ ꯍꯥꯏꯅꯦꯕ ꯑꯗꯨꯏ ꯑꯃ ꯂꯤꯂꯥ ꯇꯧꯕꯗꯨꯗ ꯍꯪꯉꯨꯔꯗꯤ ꯑꯩ ꯂꯤꯂꯥ ꯇꯧꯗ꯭ꯔꯗꯤ ꯑꯉꯥꯡꯁꯦ ꯃꯤꯡ ꯆꯟꯁꯤꯜꯂꯨꯔꯦ ꯀꯃꯥꯏꯅ ꯇꯧꯗꯣꯔꯤ ꯄꯔꯃꯥꯅꯤ ꯌꯨꯅꯥꯀꯣꯗ ꯇꯝꯁꯤꯜꯂꯨꯔꯦ ꯊꯥꯒꯤ ꯐꯤ ꯀꯃꯥꯏꯅ ꯍꯨꯟꯅꯤ ꯑꯩ ꯁꯤ ꯇꯧꯗ꯭ꯔꯦ ꯁꯤꯅ ꯊꯥꯛꯏꯅꯦꯅ ꯍꯤꯡꯕꯒ ꯃꯔꯤ ꯂꯩꯅꯕ ꯄꯣꯠ ꯑꯅꯤꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒ ꯆꯥꯎꯈꯠꯄ ꯍꯥꯏꯒꯗ꯭ꯔꯥ ꯆꯥꯎꯈꯠꯂꯤꯔꯥ ꯆꯥꯎꯈꯠꯇ꯭ꯔꯤꯔꯥ ꯑꯩꯈꯣꯏꯒꯤ ꯑꯥꯔꯇꯤꯁꯄꯨ ꯌꯥꯝ ꯀꯟꯅ ꯆꯤꯟꯗꯕꯨꯗꯤ ꯑꯥꯔꯠ ꯑꯦꯟ ꯀꯜꯆꯔꯅ ꯑꯗꯨ ꯄꯣꯔꯛꯇꯅ ꯀꯥꯏ ꯇꯧꯕ ꯁꯤ ꯕꯤꯅꯤꯇꯥ ꯂꯥꯏꯁ꯭ꯔꯝ ꯍꯥꯏꯕ꯭ꯔꯥ ꯑꯃ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯀꯩꯅꯣꯒꯤ ꯁꯛꯄꯗꯨꯗꯩꯗ ꯃꯩꯇꯩꯒꯤ ꯀꯜꯆꯔ ꯃꯌꯥꯝ ꯃꯅꯤꯄꯨꯔꯒꯤ ꯃꯥꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯎꯠꯂꯛꯄꯁꯤꯗ ꯑꯉꯛꯄ ꯐꯖꯕ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏ ꯎꯗ꯭ꯔꯥ ꯃꯁꯤ ꯀꯩꯅꯣꯅꯦꯕ ꯃꯅꯤꯄꯨꯔꯒꯤ ꯃꯁꯛ ꯇꯥꯛꯏ ꯅꯠꯇ꯭ꯔ ꯃꯥꯅ ꯑꯗ ꯁꯦ ꯕ꯭ꯔꯣꯖꯦꯟꯗꯣꯒꯤ ꯂꯨꯍꯣꯡꯕꯗ ꯀꯩꯅꯣꯗ ꯆꯨꯔꯆꯥꯟꯄꯨꯔꯁꯦ ꯀꯅꯥꯅ ꯏꯟꯗꯤꯖꯤꯅꯁ ꯇ꯭ꯔꯥꯏꯕꯅ ꯖꯤꯂꯥꯔꯣꯡꯅ ꯑꯣꯏꯔꯝꯃꯤꯁꯦ ꯐꯤꯂꯝ ꯍꯥꯏꯁꯦ ꯗꯣꯀꯨꯃꯦꯟꯅꯦꯕ ꯐꯤꯂꯝ ꯂꯩꯇ꯭ꯔꯗꯤ ꯃꯥꯏ ꯈꯨꯟꯅꯥꯏꯗꯨ ꯂꯩꯇ꯭ꯔꯕꯒ ꯆꯞ ꯃꯥꯟꯅꯔꯕꯅꯦꯕ ꯍꯧꯖꯤꯛ ꯂꯤꯂꯥ ꯁꯥꯟꯅꯁꯦ ꯂꯤꯂꯥ ꯍꯥꯏꯁꯤꯀꯣ ꯍꯧꯖꯤꯛ ꯃꯇꯝꯁꯤꯒꯤ MLA ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝꯗꯣ ꯂꯣꯏ ꯍꯥꯏꯔꯛꯀꯅꯦꯕ ꯑꯗꯨꯅ ꯊꯑꯣꯏꯅ ꯇꯧꯔꯤꯔꯣ ꯒ꯭ꯌꯥꯟ ꯈꯠꯇꯥꯗ ꯍꯧꯖꯤꯛ ꯁꯤꯅꯦꯃꯥ ꯅꯝꯍꯜꯂꯣ ꯁꯤꯅꯦꯃꯥ ꯅꯝꯀꯥꯟꯗ ꯍꯧꯖꯤꯛ ꯊꯣꯛꯏꯁꯦ ꯍꯧꯖꯤꯛ ꯊꯣꯛꯏ ꯊꯧꯗꯣꯛꯁꯦ ꯂꯣꯏ ꯇꯥꯔꯛꯀꯅꯦꯕ ꯃꯔꯝꯗꯤ ꯐꯤꯂꯝ ꯏꯁ ꯗ ꯃꯤꯔꯔ ꯑꯣꯐ ꯗ ꯁꯣꯁꯥꯏꯇꯤꯅꯦꯕ ꯑꯗꯨꯝ ꯃꯈꯥꯗ ꯂꯥꯛꯆꯒꯦ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯐꯤꯂꯝꯅ ꯂꯧꯔꯤꯕ ꯔꯣꯜꯁꯤꯒꯤ ꯃꯅꯨꯡꯗ ꯀꯔꯤ ꯀꯔꯤ ꯌꯥꯎꯒꯦꯗ ꯍꯧꯖꯤꯛ ꯑꯣꯖꯥ ꯄ꯭ꯔꯀꯥꯁꯅ ꯍꯥꯏꯕꯤꯈꯤꯕ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯆꯍꯤ 3,000ꯒꯤ ꯄꯨꯋꯥꯔꯤ ꯂꯩꯕꯁꯤꯗ ꯑꯩꯈꯣꯏꯗ ꯂꯤꯇꯔꯦꯆꯔꯒꯤ ꯁꯔꯨꯛꯁꯦ ꯈꯣꯔꯤꯔꯣꯜꯒꯤ ꯁꯔꯨꯛ ꯍꯥꯏꯇꯥꯔꯦ ꯃꯁꯤꯒꯤ ꯀꯩꯅꯣꯁꯤ ꯑꯁꯤꯁꯤꯗ ꯂꯤꯇꯔꯦꯆꯔꯒꯤ ꯁꯔꯨꯛꯁꯤꯗ ꯑꯩꯈꯣꯏ ꯑꯣꯔꯦꯜ ꯂꯤꯇꯔꯦꯆꯔꯒꯤꯁꯤꯅ ꯍꯥꯟꯅ ꯑꯩꯈꯣꯏ ꯐꯥꯎꯟꯗꯦꯠ ꯇꯧꯕꯤꯔꯀꯥꯟꯗ ꯄ꯭ꯔꯤꯟ ꯑꯦꯟ ꯑꯦꯂꯦꯛꯇ꯭ꯔꯣꯅꯤꯛꯁ ꯃꯦꯗꯤꯌꯥꯒꯤ ꯂꯤꯇꯔꯦꯆꯔ ꯒ꯭ꯔꯨꯞ ꯑꯃ ꯂꯩꯔꯦ ꯃꯁꯤꯗꯩꯁꯤꯗ ꯃꯨꯚꯤꯡ ꯂꯤꯇꯔꯦꯆꯔꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯐꯤꯂꯝꯁꯤ ꯂꯩ ꯉꯁꯥꯏ ꯑꯣꯖꯥꯅ ꯊꯝꯕꯤꯕ ꯑꯗꯨꯃꯥꯏꯅ ꯃꯁꯤꯅ ꯑꯩꯈꯣꯏꯅ ꯄꯥꯡꯒꯟ ꯄꯤꯔꯤꯕ ꯑꯩꯈꯣꯏꯅ ꯁꯦꯞ ꯒꯥꯔꯗ ꯇꯧꯗꯨꯅ ꯊꯝꯃꯤꯁꯤ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯦꯡꯒ꯭ꯋꯦꯖ ꯂꯣꯟꯗꯣ
मागी फुरुप कांगलुप लोन दु अखोइना मसी योक्तना थम्बसिदा मतेंग पांगबा म लई अदा हदक्सी अखोइ ऑनरेबल प्राइम मिनिस्टर नरेंद्र मोदी गी ना अखोइ लुचिंगबा कैबिनेट फंबा मतमदा अखोइ स्टेट खरगिना आसामी बेंगोली मराठी पाली पाट्रिक हाइरिबा अखोइ कैनो सिंगसिगी लमसिगी लोन सिंगसिना क्लासिकल लैंग्वेज ता चलबगी अयाबा अदु लौरन हाइबिगी वारेप लाउथोरकपदुगा मणिपुर लोन सिबुना क्लासिकल लैंग्वेज ता अखोइ चलबगी अयाबसी थाजन याम थाजन थमुरगा नाथैरगा थमगिबगी वाफम अमा अखोइ मीडियादा फोंथोकनरखिबा मसिगी पेनदबा याम पेनिक ओइबा अदुगा राज्य सभागी एमपी ले इनिंगथौ लेसेंबा सनाजाव यावना राज्य सभादा पुथोखरबदु अखोइगी मणिपुरगी गवर्नमेंट की मखादा लेरिबा अखोइ डिपार्टमेंट सिंगसिना थाबिरमी हाइ थाबिरमदे हाइ आर्ट एंड कल्चर ने थागदबदु अदुगी चेतनबा अमसु मयामना ngangnabsu लेरि अदुना ओजादा लाक्चनिगी वाफमदी मणिपुरी लोन असी चौखट हलनब होनब मतमदा ममई कुमई मनुंग चलिबा फिल्म मणिपुर फिल्म मसिना अखोइगी मसिना अचौबा मतेंग अमा चेंगाक अमा पीरिबनी अदुना मसी अखोइ योक्तुना कंदुना थमगदबनी हाबिसदा कमाइन थन यम सुमे सिदी हुजि हुजिक द अखोइना दे टु दे लैब द ngangnari दी लोन जान यम यावे बट अखोइगी फिल्म ददी अदु अमते यावद्रबनी हुजिक्स होय करिगुमद नाथोक खोथोखिबगी खरा यावरम बाइदुना अमनि यारिगैदि फिल्टर तौरबनेबा अखोइगी लोल सिदी खुदम ओइन हारबदा अखोइगी होजिकी फिल्म जिंगसिदा कैरेक्टर सिंगसिदा थोलिबा मिंगसि अखोइगी ओइबा लोन नतना अखोइगी ओइबा मिंग नतन अतोपगी मिंग वाइबा यारत्रबनेबा सिदगी होना फिल्टर तौबा हौगरबनेबा अदा सेंसर तौरगा थादोरैसि थादोरैसि सिदैसिदा अखोइगी कैरेक्टर सिंगदुना लौरिबा रोल दुबाबा अखोइगी मणिपुरी नेक्स्ट ओइगदबनी हाइबगी सिदगी हौगरबनेबा अदुइदि मरक्तुदा ngangiba mayam ama अखोइना लोइन ओन्थोखरबनेबा मरिंग मरांगबदी याम नुंगाइरमदि मसिदिगी ओन्थोरकान अखोइगी लोनसिदा ओन्थोरककान मपुंग फादबगुम्बा असोमगिदुना अखोइगी सिदा वाहनथोकसे मु पिरकपकान मपुंग फादि खनबदी याम यावगिबा बट अखोइन सिनदबगी हाइनदबा मरिंग मरांगबु ओइ लेरमेबा अदा अखोइगी लोनदि याम चौखट लेरमेदना अखोइना खंगदबदगी मीगी लोनदुना सुम चौखटपा मपुंग फाबा मोइगिदुना वाहनथोकपिरगदि अखोइगी जे हेन मपुंग फाइगाना सुम खनजरुबा अदुगा हुजिक्सिना मोइगिदु तोक्तोखरगा अखोइ खक्तंगी लोन सिनरपगी दुंगाइबा मखक फिल पाजन तव हौरअबनेबा सिगी मतमसिदा अखोइगी अखोइ सिदैबु थाबिदबु ओइरो अमबु ओइरो पाइबा गवर्नमेंट पाइबा अंगम थौसिंग अखोइगी लोन मिराइबसे मसिमदि अफबा नति अखोइगी केमतो वाटपा नति लोल इसागी लोल लोइनमक ओहनथोक लेबा मिगिदगी पुरुबा नत्रगसु लेजरे नाउन सिंगदुना मोइखरेको अदु नतबदा अखोइ इरोल लेजरिबा एक लेजरिबा सिबु मखोइना लखत पिदबा हाइबसिदि अतौना लाइबा थिबा तांखक अमनि मसिदगी करम मतमदा अमुक तवदौरिबनो हाइबगी वहंग मचु अखोइगी थमोइदा हंजरिबने अखोइना ngangjरिबा लोन सि अतोपमदगी पुरुगा nganबा नते नतिबा अखोइगी ओइबा लोन नेबा अखोइगी ओइबा मयेकनिबा लेजरिजे सि करिगिनो लानसिना मर मोइरा थाबी होद्रिबरा काउंडबदगी सोंगिसि सॉल्व तौन बखनरिगिदा सोंगी मिराइबिब्रा अदो मोइने मिराइरसु फिल्म तौरिबे अखोइनादि मिराइदि अखोइगी लोन चौखटना मोइदंत अखोइना हुजिकसु अचुबु थौदांग लौरगा लेइरि हाबिसिमनि अइना हाइजरिसिदि ओजा प्रकाश अखोइगी मसाइ ओजाना थम्बिबदा यावरे तारन ओके राउंड चकदबदुगी मसिगे हुजिक अदुगी तंजा लाक ओजादा फिल्म इज नॉट एंटरटेनमेंट अखोइना फिल्म से एंटरटेनमेंट खक्ता ओइना उबिगनु सुमांग लीला सी एंटरटेनमेंट खक्ता ओइना उबिगनु हाइबसी मसिगी थौमी सिंगसिना लाउरगा दुम हाइजरगा रिक्वेस्ट तौरगा नोनजरगा अदुम लाई स्वाइ मतंगसदा फिल्म इज नॉट ओनली द एंटरटेनमेंट अना हाइजबगी वाफमदी ओजाना साइ हाइ मसी सी पुवारीगा सागोनबा कंटेम्पररी ओइतारगसु मदु डॉक्यूमेंट अमने मतमदुदा थोइबा थौदोक वाथोकतु लीरगा थमौदोइने हानदी रेकॉर्ड तौनबा लेरमदे हौजिक्ति रेकॉर्ड तौसनबा अखोइदा मरांग काइना लेरे इसागी पीइंगैदगी थमकपा फोटो से मसी सुम थमकपदुना आई चाही कयाबो हिंगमी लेरमी मा करी थबक तौरमी हाइबसी इमुंगदुगी लेरिबा पुवारी हिस्ट्री मथिरक मतमदा चौबा मागी डॉक्यूमेंट अमा ओरकदोइनी अदुना अमाइन तौदना फिल्म हाइबसिना रेकॉर्ड तौरगा थममीबा पोतुना हुजे अखोइना रेफरेंस अम लौबो मतमदा अतोप चाखलबा फॉरेन कंट्री सिंगी ब्रिटिश दगी करीदगी मसीगी डॉक्यूमेंट अखोइ थीबा चटनरी मसी मयाम अदुम उरिबने माइन तौदना अखोइ हौजिक्ति रेकॉर्ड तौननबा पोचे मरांग काइना लेरबनिना फिल्म सी अखोइना एंटरटेनमेंट खक उबगी महुता उबिबगी महुता मसिदैसिदा हिस्ट्री ओइना अदुगा अखोइगी
knowledge ama communication taunanaba amaga pau phaunanabagi communication gap laitanabagi masigi kanom khak puk thorakpa matamda asina achauba chengak ama oirakpanina masi manghanba sungya yadaba aduga tatpa kangba laitana puthokadaba hiram ama khaknena thambibi yabra maide yam chumbo wani mani hiram laitraba dudi mai society du loirabni kaina heng document am bobam ra Saya sebenarnya pesin masih nu nanti nasi tu pun itu saya karena semua yang biar apa, piron gitu changes, kaino gitu changes, loan gitu changes, aku gitu masih RCD, aku gitu liang tu nak liang bapot ni apa, aku tak tu liang boy nak urut apa, ada yang mapung boy ni yang kan tadi yang tin liang orang ni macam changes, loan kasi, saya aku gitu kaino si tanah si macam tu orang kari hai, polis ya. Ha, dolai papa hai ko mai tero da, dolai papa ni thar ga kai no ga ai je. Akoi gi loan je yam phajaba ne ba, halam man sing da. Ada masi kip tau thambi bi da kari gai. Masi kana me den dong no hone, akoi film no hone ba. Akoi film da. Kan na hone ya. Khangan na ba, akoi sakhon na ba. Ada ai yam sauling ba. Ai de kai no do. Han ki loan kai no salak ta ba se. Thao dre ka hai ba se. Asyam mai de ba. Samoy kai na akoi ni adu ngak se ba mi ne ba akoi gum ba di ta na thin ba dong na thu e ba kari kaw thau dre bro ka no tau dre bro kai tau de yam na adu ni oza na ta ba no oza sa bi nu ai je akoi gi brodon break ki ko ke sense sok circle la hai ba mana loi rak pa da lila gi loi rak pa da ma hai season na ba ngam ba mi na pot ke seng ma pu ne nang gi naming da labuk amar rei ga labuk do phou ju thon da bin na pi hon tam ba do nang na leija bai wa nang ma pu na te phou thon ma ngam ba du pi ga do ne ba si minister gi post pham ga si minister gi ma thau tong ngam da ba do pham je bai wa ni mayam na post du pham me na si minister hai je bai wa ni parman gi wa ni ai na hai reference so adu wa si nang ngam da di ma pu na te adu na thai na khoi gi mai te gi ari ba lai tu yaw me ning thau thi ba ai na Brahma da ga sal ga sanang ang jeng shu ga samu na ko la ga ning thau gi samu ji pan bi na na ba le ta na matik cha ba akhoi ju jing ning thau thi ba dar ka la ba si me am ji solution purok pong ngom ga da ba lu ching ba aseng ba pop pop ta han ba ngom ga da ba thai na gi na hwai gi ma hing do mu hala han ba ngom ga da ba lamdam si bu ngak pa ngom ga da ba lamdam si gi mi bu nung si ba ngam ba amatu oi na yeng ba ngam ba sa hong a hong han ba ngam ba adu gum ba luching ba ma thau ta re aduna film se kai ma se akhoi gi social engineering gi tool amane ba mana nungai han be ba ni nungai tra di mi se yeng ning de ba nungai ri du marum du tai da wari bu ira kari gi message yaw roi doi no akoi no ji politician sing bu akoi gi thabak sing si mai pang ton bang ngam den hai afaba politician pu thoke di film na adusu mateng ma di pang mateng na pang ka ne hayang da film de am hai ri ma hai ri kha kan na ba su dum hai ri adu ba ma di matam du gi du ne ba ma mi sum ta re ise ma kham ba do na hwai gi hijam gi nga han na i ba du ga hauji ki matam da pu pa ga matam ni environment ani da soina ba ni ko ani du gi writing do ma na oi ba aduna matam du gi moina ozana ek wi gi ba chief minister sabi ki ba film ama khata ma du mayam ubi ba tara di leba ki chief minister ji kari to godam no karam do mi bu khan ga do no se du ma mi tara ma ne wani aduna mai matam du gi adama na akhoi gi bus da ga tong chali do ma ngak tang gi ka no du gi sahi khara du gi minister oi re na ai mangai re lai oi re na su lo wi ga no hai bi wan da mi ba je amu hai ga ba amu hai da ba su lai tong na ba sa haidar ba ko du na lekha khara di upai li bo de ba maroi na government is continuation da leba ki ba sahi lisim kaya gi manglan mangbiu ada tawri ngai da pai ngai ma tong khara do pa mo biu apa mo khara to biro mo hai je bai wa ni da leba long go adu masi film ga mari lai nei ba adu mayam da na akhoi da pira a kan da akhoi na mu cinema wa ga nam ja ba ne adu matam do gi phiron gi phajaba matam gi thoro ko film da uli ya mut khare ne film sin da uli si bo ba aduna ano bo mo de miyam da ulan bagi kanu sin ne ba aduna si seng na ha da ni sa gi lon ma yam thina ngai da lai ba ne na ma mo do na hang gre ai ngo da hang di adu bu ai sang da ja roi ngai di du ma di
ꯇꯧꯖꯕ ꯃꯤ ꯑꯃ ꯑꯣꯏꯅ ꯌꯥꯝ ꯊꯤꯅ ꯑꯗꯨꯃꯗꯤ ꯑꯩ ꯉꯥꯛꯄꯤꯕ ꯉꯝꯗꯕ ꯀꯩꯅꯣ ꯑꯃꯅꯦꯅ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤꯁꯦ ꯉꯁꯥꯏꯗꯒꯤ ꯑꯩꯈꯣꯏꯅ ꯁꯨꯝ ꯐꯤꯂꯝꯒꯤ ꯑꯐꯕꯗꯒꯤ ꯈꯣꯡꯆꯠꯇꯤ ꯁꯤꯒ ꯅꯩꯅꯔꯛꯄ ꯀꯥꯟꯗ ꯑꯩꯈꯣꯏ ꯇꯥ ꯄ꯭ꯔꯀꯥꯁꯅ ꯍꯧꯖꯤꯛꯀꯤ ꯏꯔꯥꯡꯗ ꯍꯦꯛꯇ ꯄꯨꯁꯜꯂꯛꯏꯁꯦ ꯍꯦꯛ ꯄꯨꯁꯜꯂꯛꯏꯁꯦ ꯑꯥꯔꯠ ꯇꯧꯖꯔꯤꯕ ꯑꯩꯉꯣꯟꯗꯁꯨ ꯂꯩꯕꯥꯛ ꯅꯨꯡꯁꯤꯕꯒꯤ ꯏꯍꯨꯟꯗꯤ ꯍꯨꯜꯂꯦ ꯍꯥꯏꯕꯗꯨꯅꯦꯕ ꯑꯩꯈꯣꯏꯅ ꯐꯥꯎꯖꯔꯛꯏꯗꯤ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯅ ꯐꯤꯂꯝ ꯅꯝꯕ ꯃꯇꯝꯗ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯐꯦꯁꯟꯁꯤꯗ ꯊꯕꯛ ꯇꯧꯖꯕ ꯃꯇꯝꯗ ꯃꯌꯥꯝꯅ ꯑꯩꯈꯣꯏꯕꯨ ꯆꯩꯕꯤꯕ ꯉꯥꯡꯕꯤꯕ ꯍꯧꯖꯤꯛꯀꯤ ꯏꯔꯥꯡꯁꯤꯗ ꯑꯩꯈꯣꯏꯁꯦ ꯀꯔꯤꯝꯇ ꯌꯥꯎꯗꯕꯗꯧꯅ ꯍꯦꯛ ꯎꯕꯤꯕꯗꯣ ꯃꯗꯨ ꯎꯕꯤꯒꯅꯨ ꯁꯤꯗ ꯉꯁꯥꯏꯗꯒꯤ ꯇꯥꯕꯒꯥꯁꯦ ꯑꯩꯈꯣꯏꯒꯤ ꯋꯥꯍꯪꯁꯦ ꯑꯩꯈꯣꯏ ꯐꯤꯂꯝꯒ ꯃꯔꯤ ꯂꯩꯅꯕ ꯉꯥꯛꯇꯅꯦꯕ ꯄꯥꯎꯈꯨꯝꯗꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯁꯤꯗ ꯍꯦꯛꯇ ꯄꯨꯁꯜꯂꯛꯑꯦꯕ ꯑꯗꯨꯏꯗꯤ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤꯁꯤꯗꯁꯨ ꯃꯁꯤꯒꯤ ꯆꯩꯅꯥꯁꯦ ꯐꯖꯅ ꯐꯥꯎꯏ ꯑꯩꯈꯣꯏꯗꯁꯨ ꯏꯔꯩꯄꯥꯛ ꯏꯔꯝꯗꯝ ꯅꯨꯡꯁꯤꯕꯗ ꯐꯥꯎꯋꯦꯕ ꯁꯤꯡꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤꯁꯤꯗ ꯇꯧꯔꯤꯕ ꯀꯥꯏꯀꯨ ꯃꯥꯡ ꯊꯥꯅ ꯆꯠꯇꯅ ꯂꯣꯏꯖꯤꯡ ꯂꯣꯏꯌꯥ ꯆꯠꯂꯤꯕ ꯀꯥꯏꯀꯨꯗꯣ ꯑꯩꯈꯣꯏ ꯐꯤꯂꯝ ꯐꯦꯃꯤꯂꯤꯅꯦꯕ ꯃꯌꯥꯝꯕꯨ ꯂꯝꯖꯤꯡꯗꯅ ꯃꯌꯥꯝꯕꯨ ꯊꯧꯅꯥ ꯍꯥꯞꯄꯤꯕ ꯇꯞꯇꯥꯗꯣ ꯑꯩꯈꯣꯏ ꯀꯂꯥꯒꯤ ꯐꯦꯃꯤꯂꯤꯅꯦꯕ ꯑꯗꯒꯤ ꯅꯦꯁꯅꯦꯜ ꯂꯦꯚꯦꯜꯗ ꯆꯠꯇꯅ ꯂꯥꯎꯔꯤꯕ ꯃꯍꯦꯁꯇꯣ ꯑꯩꯈꯣꯏ ꯀꯂꯥꯒꯤ ꯄꯣꯠꯊꯣꯛꯅꯦ ꯍꯥꯏꯕꯅ ꯑꯩꯈꯣꯏꯒꯤ ꯃꯤꯅꯦꯕ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯇꯁꯨ ꯏꯃꯥ ꯂꯩꯕꯥꯛꯄꯨ ꯅꯨꯡꯁꯤꯕꯒꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯁꯤꯅ ꯄꯤꯕ ꯏꯝꯄꯦꯛꯇꯣ ꯑꯩꯈꯣꯏꯗꯁꯨ ꯂꯣꯏ ꯌꯧꯋꯤ ꯑꯩꯈꯣꯏꯗꯁꯨ ꯐꯤꯜ ꯇꯧꯋꯤ ꯑꯗꯨꯅ ꯑꯩꯈꯣꯏꯕꯨꯁꯨ ꯍꯤꯡꯗꯕꯗꯤ ꯌꯥꯔꯛꯇꯕꯅꯤꯅ ꯑꯩꯈꯣꯏꯒꯤꯁꯨ ꯀꯔꯤꯅꯣꯝꯈꯛ ꯇꯧꯖꯔꯛꯄ ꯃꯇꯝꯗ ꯃꯌꯥꯝꯅ ꯍꯦꯟꯅ ꯂꯥꯟꯅ ꯎꯕꯤꯗꯅꯕꯗꯨꯅꯤꯅ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯖꯔꯤꯁꯦ ꯃꯁꯤꯅ ꯀꯌꯥꯝ ꯁꯥꯐꯨ ꯄꯤꯒꯦꯗ ꯃꯁꯤꯅ ꯀꯣꯔꯣꯅꯥꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯂꯩꯔꯛꯏꯕꯁꯤꯅ ꯄꯤꯕ ꯏꯝꯄꯦꯛꯁꯤ ꯑꯥꯔꯇꯤꯁ ꯃꯌꯥꯝ ꯑꯃ ꯉꯥꯎꯗꯅ ꯆꯠꯂꯕꯅꯤ ꯑꯁꯤꯕꯗꯧꯅ ꯐꯃꯨꯡꯗ ꯇꯥꯔꯒ ꯂꯩꯕ ꯁꯥꯏꯀꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯥꯛꯄ ꯃꯌꯥꯝ ꯑꯃ ꯂꯩꯔꯕꯅꯦ ꯕꯤꯍꯥꯏꯟ ꯗ ꯁꯤꯟꯗ ꯂꯩꯕ ꯑꯩꯈꯣꯏꯗꯤ ꯈꯔ ꯐꯩꯌꯦꯕ ꯃꯄꯥꯟ ꯊꯣꯛꯅ ꯃꯌꯥꯝꯒꯤ ꯄꯥꯕ꯭ꯂꯤꯛꯀꯤ ꯃꯤ ꯑꯣꯏꯈ꯭ꯔꯕ ꯄꯥꯕ꯭ꯂꯤꯛꯅ ꯐꯤꯒꯔ ꯑꯣꯏꯈ꯭ꯔꯕ ꯃꯤꯅ ꯃꯁꯛ ꯈꯪꯈ꯭ꯔꯕ ꯑꯦꯛꯇꯔꯁꯤꯡꯗꯨꯗꯤ ꯍꯧꯖꯤꯛ ꯌꯥꯝ ꯑꯋꯥꯕ ꯐꯤꯕꯝꯗꯅꯦꯕ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯑꯗꯨꯅ ꯑꯩꯅ ꯂꯥꯁꯇ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯩꯈꯣꯏꯕꯨ ꯅꯤꯡꯇꯝꯅ ꯊꯥꯗꯣꯛꯄꯤꯌꯨ ꯍꯧꯖꯤꯛꯇꯤ ꯀꯩꯗꯧꯉꯩ ꯂꯣꯏꯒꯗꯒꯦ ꯈꯪꯗꯕ ꯂꯥꯟꯁꯤꯗ ꯑꯩꯈꯣꯏꯕꯨ ꯈꯣꯡ ꯈꯨꯠ ꯄꯨꯟꯁꯤꯜꯂꯒ ꯊꯝꯕꯤꯒꯅꯨ ꯑꯩꯈꯣꯏꯕꯨ ꯅꯤꯡꯇꯝꯅ ꯊꯥꯗꯣꯛꯄꯤꯔꯣ ꯑꯩꯈꯣꯏꯕꯨꯁꯨ ꯊꯕꯛ ꯇꯧꯍꯟꯕꯤꯔꯣ ꯑꯗꯨꯗꯒꯤ ꯑꯩ ꯏꯅꯥꯛ ꯈꯨꯜꯂꯗꯤ ꯅꯠꯇ꯭ꯔꯒ ꯑꯩꯉꯣꯟꯗ ꯁꯦꯟ ꯄꯥꯏꯔꯒꯗꯤ ꯑꯩꯒꯤ ꯀꯂꯥꯒꯤ ꯐꯦꯃꯤꯂꯤꯗꯒꯤ ꯇꯥꯜꯂꯛꯄ ꯂꯨꯄꯥ ꯑꯃꯗꯨ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯑꯩꯁꯨ ꯃꯈꯥꯏ ꯑꯃꯐꯥꯎꯗꯤ ꯀꯠꯄ ꯉꯝꯃꯤꯗꯅꯀꯣ ꯂꯣꯏ ꯈꯣꯡ ꯈꯨꯠ ꯄꯨꯟꯁꯤꯜꯂꯒ ꯀꯔꯤꯝ ꯇꯧꯕ ꯌꯥꯔꯣꯏꯅ ꯍꯤꯡꯉꯒꯗꯤ ꯊꯝꯃꯒꯗꯤ ꯑꯩꯈꯣꯏ ꯀꯗꯥꯏꯗꯒꯤ ꯃꯣꯏꯗ ꯀꯗꯥꯏꯗꯒꯤ ꯄꯤꯒꯅꯤ ꯄꯩꯁꯥ ꯑꯩ ꯀꯗꯥꯏꯗꯒꯤ ꯆꯥꯛ ꯆꯥꯒꯅꯤ ꯑꯩꯒꯤꯁꯨ ꯏꯆꯥ ꯂꯩ ꯅꯨꯄꯤ ꯂꯩꯔꯤ ꯌꯨꯝ ꯄꯥꯜꯂꯤ ꯍꯥꯏꯖꯕ ꯊꯦꯡꯛ ꯌꯨ ꯑꯩ ꯈꯤꯇꯪ ꯃꯈꯥ ꯇꯥꯖꯧꯒꯦ ꯍꯧꯖꯤꯛꯀꯤꯗꯨꯗ ꯇꯞꯇꯥꯁꯦ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯃꯥꯅ ꯇꯧꯔꯤꯁꯦ ꯏꯃꯣꯁꯅꯦꯜ ꯏꯟꯇꯦꯂꯤꯖꯦꯟꯁꯁꯦ ꯃꯥꯁꯦ ꯌꯥꯝ ꯑꯦꯡꯀꯔ ꯑꯣꯏꯌꯦꯕ ꯁꯥꯎꯋꯦꯕ ꯍꯟꯗꯛꯀꯤꯁꯦ ꯑꯗꯣ ꯃꯥꯅ ꯅꯣꯡꯃꯩ ꯄꯥꯏꯅ ꯀꯥꯞꯅꯕꯒꯤ ꯃꯍꯨꯠꯇ ꯏꯁꯩꯅ ꯑꯣꯏꯅ ꯀꯥꯞꯄꯛꯄꯒꯤ ꯋꯥꯅꯤ ꯃꯥꯒꯤ ꯑꯁꯥꯎꯕꯁꯦ ꯑꯥꯔꯠꯇ ꯍꯥꯞꯄꯒ ꯃꯥ ꯁꯥꯎꯔꯤꯅꯦꯕ ꯇꯞꯇꯥꯁꯦ ꯁꯥꯎꯋꯦ ꯑꯁꯤ ꯑꯥꯔꯇꯤꯁ ꯑꯁꯦꯡꯕꯅꯦꯕ ꯇꯞꯇꯥ ꯇꯧꯔꯤꯁꯦ ꯏꯃꯣꯁꯅꯦꯜ ꯏꯟꯇꯦꯂꯤꯖꯦꯟꯁꯅꯦꯕ ꯑꯗ ꯑꯩꯅ ꯀꯥꯏꯀꯨ ꯃꯥ ꯍꯦꯛ ꯀꯥꯞꯆꯕꯗ ꯊꯦꯡꯅ ꯑꯩ ꯍꯥꯏꯕ ꯑꯃ ꯂꯩꯌꯦꯕ ꯑꯩ ꯀꯥꯏꯀꯨ ꯑꯩ ꯅꯣꯡꯃꯩ ꯀꯥꯞꯄꯁꯦ ꯑꯩ ꯍꯩꯌꯦꯕ ꯀꯣ ꯑꯗ ꯑꯩ ꯑꯃꯨꯛꯇꯪꯗꯤ ꯌꯥꯎꯅꯤꯡꯉꯦꯕꯀꯣ ꯅꯣꯡꯃꯩ ꯀꯥꯞꯅꯕꯁꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯑꯃ ꯑꯅꯤ ꯀꯨꯝꯊꯔ ꯀꯥꯞꯄꯝꯃ ꯍꯦꯛ ꯀꯥꯞꯅꯕꯁꯦ ꯑꯁꯤꯗꯗꯤ ꯆꯍꯤꯁꯨ ꯌꯥꯝꯖꯜꯂꯕꯅꯤꯅ ꯍꯛꯆꯥꯡꯁꯨ ꯁꯣꯜꯂꯕꯅꯤꯅ ꯂꯝꯗꯝꯁꯤꯕꯨꯗꯤ ꯅꯨꯡꯁꯤꯖꯕ ꯅꯣꯡꯃꯗ ꯍꯦꯛꯇ ꯇꯣꯔꯒ ꯄꯨꯂꯞ ꯍꯥꯠꯇꯣꯛꯅꯕꯤꯗ ꯑꯩꯁꯨ ꯁꯤꯈꯤꯕ ꯅꯣꯡꯃꯗ ꯄꯨꯂꯞꯇ ꯈꯥꯏꯅꯕꯒꯤ ꯆꯪꯁꯟꯅꯕ ꯑꯣꯏꯔꯗꯤ ꯑꯩ ꯅꯣꯡꯃꯩ ꯄꯥꯏ ꯌꯥꯎꯅꯤꯡꯉꯦꯕ ꯑꯗꯨꯗ ꯍꯛꯆꯥꯡꯗ ꯍꯣꯔꯦꯟ ꯍꯜꯂꯛꯑꯒ ꯁꯨꯝ ꯂꯥꯛꯇ ꯍꯜꯂꯛꯑꯒ ꯅꯥꯗꯧꯗ ꯍꯤꯒꯥꯏ ꯌꯩꯗꯅ ꯈꯣꯠꯇꯅ ꯏꯁꯥꯁꯦ ꯍꯛꯆꯥꯡꯁꯦ ꯑꯗꯨꯒꯤ ꯇꯧꯕꯩ ꯋꯥꯅꯤ ꯑꯗꯨꯒ ꯏꯁꯄꯤꯔꯤꯠ ꯀꯥꯗꯦꯕꯀꯣ ꯃꯁꯤ ꯑꯩ ꯑꯃꯨꯛ ꯏꯊꯟ ꯈꯟꯕ ꯑꯩ ꯌꯥꯎ ꯀꯥꯏꯅ ꯑꯩꯈꯣꯏꯒꯤ ꯑꯥꯔꯠ ꯐꯣꯝꯁꯤꯡꯁꯤꯒꯤ ꯃꯅꯨꯡꯁꯤꯗ ꯂꯩꯔꯤꯁꯤ ꯊꯤꯌꯦꯇꯔꯒ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯡ ꯂꯤꯂꯥꯒꯤ ꯀꯩꯅꯣꯁꯤꯒ ꯑꯩꯈꯣꯏꯒꯤ ꯐꯤꯂꯝꯁꯤꯒ ꯃꯁꯤꯁꯤ ꯑꯩꯈꯣꯏ ꯃꯤꯌꯥꯝꯅꯗꯤ ꯃꯁꯤ ꯁꯛꯍꯦꯜ ꯃꯤꯡꯁꯦꯜꯅꯤ ꯁꯣꯁꯥꯏꯇꯤꯒꯤ ꯁꯛꯍꯦꯜ ꯃꯤꯡꯁꯦꯜꯅꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯑꯦꯝ ꯑꯦꯜ ꯑꯦ ꯃꯤꯅꯤꯁꯇꯔ ꯑꯣꯏꯕꯤꯔꯝꯕꯁꯤꯡꯁꯤꯅꯐꯥꯎ ꯑꯩꯈꯣꯏ ꯃꯇꯝ ꯃꯇꯝꯒꯤ ꯄꯥꯕ꯭ꯂꯤꯛ ꯐꯪꯁꯟꯁꯤꯡꯗ ꯍꯥꯏꯕꯤꯔꯝꯕ ꯑꯗꯨꯝ ꯌꯥꯎꯕ ꯃꯌꯥꯝꯅ ꯊꯦꯡꯅꯈ꯭ꯔꯦ ꯑꯗꯨꯅ ꯃꯤꯌꯥꯝꯒꯤ ꯁꯛꯌꯦꯡ ꯃꯤꯡꯁꯦꯜ ꯑꯣꯏꯔꯤꯕ ꯑꯁꯤꯒꯨꯝꯕ ꯄ꯭ꯂꯦꯠꯐꯣꯝꯁꯤꯗ ꯑꯩꯈꯣꯏ ꯈꯨꯠ ꯈꯣꯡ ꯄꯨꯟꯁꯤꯟꯕꯒꯤ ꯃꯑꯣꯡ ꯑꯃꯗ ꯊꯝꯈꯤꯕ ꯇꯥꯔꯒꯗꯤ ꯉꯁꯥꯏꯒꯤ ꯃꯇꯝꯗꯨꯒꯤ ꯊꯣꯛꯂꯛꯀꯗꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡꯗꯨ ꯄꯨꯊꯣꯔꯛꯄ ꯌꯥꯔꯣꯏ ꯍꯥꯏꯕꯒ ꯃꯥꯟꯅꯩ ꯍꯥꯏꯅ ꯂꯧꯕꯤꯕ ꯌꯥꯕ꯭ꯔꯥ ꯋꯥꯍꯪꯗꯨꯁꯨ ꯐꯖꯩ ꯑꯗꯨꯒꯤ ꯈꯨꯈꯨꯝꯗꯣ ꯑꯩ ꯁꯨꯃꯥꯏꯅ ꯈꯨꯝꯖꯒꯦ ꯑꯗꯨꯒ ꯍꯥꯏꯗꯤ ꯀꯩꯅꯣꯗ ꯍꯧꯖꯤꯛ ꯂꯩꯔꯤꯁꯤꯗꯩꯁꯤꯗ ꯑꯦꯡꯒꯜ ꯑꯅꯤꯅꯦꯕ ꯑꯩ ꯉꯁꯥꯏ ꯍꯥꯏꯖꯈ꯭ꯔꯦ ꯁꯦ ꯃꯨꯟꯅ ꯑꯃꯨꯛꯇ ꯈꯟꯅꯁꯦꯕ ꯑꯩꯈꯣꯏ ꯑꯥꯔꯇꯤꯁꯁꯦ ꯑꯩꯈꯣꯏꯒꯤ ꯃꯤ ꯑꯣꯏꯅ ꯂꯧꯗꯕꯩ ꯃꯥꯟꯕ ꯑꯃ ꯁꯣꯁꯥꯏꯇꯤꯁꯤꯒꯤ ꯑꯃ ꯂꯩꯌꯦꯕ ꯉꯁꯥꯏ ꯄ꯭ꯔꯣꯐꯦꯁꯟ ꯑꯩꯈꯣꯏꯅ ꯇꯧꯔꯤ ꯊꯕꯛꯁꯦ ꯄ꯭ꯔꯣꯐꯦꯁꯟ ꯑꯣꯏꯅ ꯎꯕ ꯃꯥꯟꯗꯕ ꯄꯣꯠ ꯑꯃꯈꯛ ꯂꯩꯌꯦꯕ ꯑꯗꯨꯅ ꯍꯧꯖꯤꯛ ꯅꯪꯒꯤ ꯂꯤꯂꯥꯗꯣ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯁꯤꯗꯩꯁꯤꯗ ꯀꯦꯃꯦꯔꯥ ꯑꯃ ꯄꯥꯏꯔ ꯊꯣꯛꯑꯀꯥꯟꯗ ꯄꯥꯎꯒꯤ ꯂꯧꯔꯦ ꯑꯗꯨ ꯀꯩꯁꯨ ꯇꯧꯔꯣꯏ ꯅꯨꯄꯤ ꯑꯃ ꯂꯦꯞꯍꯜꯂ ꯁꯤꯃꯥꯏꯅ ꯅꯝꯕꯗꯕ ꯑꯃꯅ ꯍꯦꯛꯇ ꯍꯥꯏꯕꯗ ꯂꯩꯕꯥꯛꯁꯤꯒꯤ ꯀꯔꯤꯝ ꯌꯦꯡꯗꯦ ꯑꯗ ꯏꯊꯛ ꯏꯔꯥꯡꯗ ꯍꯥꯟꯅ ꯍꯧꯅꯦꯕ ꯑꯩ ꯅꯨꯄꯤ ꯑꯃ ꯃꯥꯏ ꯀꯦꯔꯦꯛꯇꯔ ꯑꯩ ꯋꯥꯔꯤꯒꯤ ꯀꯦꯔꯦꯛꯇꯔ ꯃꯇꯨꯡ ꯏꯟꯅ
मा लेफर कई संपाद से कागे बा असा खिजन कई थे तब जैसा ना लेबा की मिसी मिना से मना से ता दब जाला मा से न अदो मा जो ngisai लो बदोंना उसु बदोंना माई तौजरी नि हाइदु अदोम रोम द उबो ngamde ba khoi society से अदो society द चाहिए नते मसे अखोई आर्टिस्ट सिंग असोय बने खल्ले अखोई न मोइबु खंगम बंगम दबजे अखोई न सावदों नते अखोई न मोइबु खंगन बंगम दबजे सिना असो बने अदना अखोई की फिल्म की मी हाइना खितंग दो तो असेवा आर्टिस्ट ने बोल ले बदा काब्रो मणिपुर दा इसे चकवा ओजा बाबुंग पहाड़ी से लेकी सेकेंड दा की कोई से ले मतम द कोई काय को लेपी कनो लेपी अखोई महेश लेपी अदना अखोई हाउसिंग मगदी अखोई कछु याम वांग बा था की कनो ओइना अखोई की मणिपुर की सोसाइटी की सिना अखोई से लौद्री सिजु अखोई जो इसाना खंगजेबा नै कई उकाम दा ये इथन दा खन बया होय अखोई काय को ओइना का बोल अखोई की खरा खंगबीबा नुक्सिबीबा बुदी लेते हाबे यारो लेयो अदुगा खरा मनदि अखोई की कईनो मद ओइनगा उबजाने ना खल्ले बै थंदा प्लेटफॉर्म्स दा लोबीबा मणिपुर सोसाइटी दम ता लोबीबा थौदांग सी खंबियु कया मरु ओइ यस 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 ओइदो नोइदो अदुई मतांग नेबा कनो दा ओजा ओजी बाबू दम ता लाक्से हौजिक सी ओजा ओजी बाबू पे सीनियर डायरेक्टर गिल्स की सेक्रेटरी थौपु बीबदन नतना इसा सु डायरेक्टर ओइना अदुम वाक तौबीबा दुबा अनो अनो आर्टिस्ट क्या सु पुथोक बीबा अदुमबा अखोई स्टेट सिगी सक्नाइरबा मिशक अम हाइबताई मिशा अम खंगे अदुना ओजादा लाक्चनिंग बा वाफमसे अखोइना थबक अम हिरम अम हेक्ता खोंग थांजिनबा मतमदा मदु मियामना पामनबा मिकुप अम हाइबा ओइरक पाइबसी अखोइ थबक तौबगी लाइक लाइसुगी तंबगी ओरो मतम सांग लाइक तमगा मास्टर लोरकान मान चंगनिंगिबा लेवल दुगी थबक तुदा इंटरव्यू तौदन खोतन तौग माइ पाए चंगतन सुमाइ तौदना आर्टिस्ट सिंगिसु हेक्ता थोलागा मियामना दुम खंगबिबो पोनी अनौबा आर्टिस्ट थोलकपनना करी लुक्ता उइ अदुम पकपरा पकतबरा येंगबा नुवाइबरा नुवाइतबरा अदि मियामना पामिबा आर्टिस्ट सिंगसिना कना कनानो चही कया लीदना थमगा मासि करमाइन तौरगा लाकपा मीनो मंगोंदा करी करी ओइबा मियामगी वाखलोनजि चेलिगे सी अदुम मियामना उबिबो बोसांग खंगमसी कुपसलगा हुरालगा लोलगा थंबा यादबा अदुना कोविड की लेगिबा चैथेंगदुना मरम ओइरगा अखोइ आर्टिस्ट सिंगी कम्युनिटी दा हाइता आर्टिस्ट कम्युनिटी दा मदु पुथोकपा ngamdabagi gap amamung leire adudagi amuk hausiksi lansina maram oraga artist si akoi anoba puthokadaba aduga hujik leiri singsisu mathau sangdrabanina akoi paralyze tawraga leirabanina collapse haigedra kare hani paralyze tawraga leirabanina masigi ano akoi gi nau namuk semgalakke hai kanda madu mu matam changalakadabagi ma leire swai matang sida आर्टिस्ट पुथोरनब होनब मतमदा अचौब गेप अम लेरकदबा अदुगा मागी एक्सरसाइज तौरकदबा मथौ तौरकदबा मयामसिना मरम ओरगा अचौब गेप अम लेरकदबसे मसीना मरम ओरगा अखोगी सोसाइटीज दा करी करी थंबिनी करी हाइबिनी अखोई आर्टिस्ट की गेप तदी हम लेरनी हुजिक लेरिसे नुवाइटिसे हुजिक लेबा खरा खरसु काखलगा लेजगरबा आर्टिस्ट सिंगसे मखोइदी हदुबा गायबगी फिबमनेबा हुजिक लेरिसे मतंगी मतुंगिना मखोई फिजिक तो चेंज तौर तब यारोय इसम सम नायु जाइसे तो हनुबा गायबनेबा कनानबो हनुबो नुवाइगने हनुरा कांद फावबगी महत मान नहा ओइरे कांद नहा ओइबगी सकलोनदुनेबो मखोइ उच्चनिंगिदि अदो हुजिकती इंखलपद गारिबा जिंगदु सिक चही मरी ममंगा कयाम चामना चेंज लामगदगी यंगो मसा लोइ चौखनरे मकोई गाजी लम लम सांगाबा मतमने हुजिकती हेरो साजरमीबा करी करी दगिदी लोइनम आर्टिस्ट सिंग हाइतारे हेरो खक्तगी नतना मसीगी गैप से मसीदी याम फजदबा याम तौहैद्रबा गैप अमनी आर्टिस्ट निंगतम पिबी खरदी मथौ तारेबा ngसाइगी मखोइगी सफंगी चेंज दुदी तोथोखरबा मखोइगी कोकता यहिरिबदो मधुने बहु याम रूरिस अखोइ ngरang नहानदसु अखोइगी सुमंगला यावरंबा तपोफ्लो केनोदा करी हॉस्पिटलाइज तौबगी पाउ ताई मागी गाउन फैना नारकपगी अदगी हौजु हुजिमक्सु गुनगी पाउ तारी मसे कोरोना न पिरकपा अदुगा लान सिगना पीबा चैथेंगनेबा मसे मसिगी अवाबा पोटलुमसिदि आर्टिस्ट ओइदबनदि खंगोय सिगी पोटसिदि ngसाइ लोइनम खंजन हिनेबा मतम फरकांदा मागी मागी मफमदा हुजि हुजि लोइ हंजलिदनको से समना सिनेमा होन जै केनो माइजगेबा सिनेमा होन दुगे हेक थंगनरुबा
keno dukan dudi cheng hawai yoli tape yon ba kangbu ju sound speaker yon ba kangbu ju isai faja faja pul pul ikalaga tawri ba ai khoi gi cinema hall dudi loli ba kari gi no ba ma je pap langjan bra mana cinema hall oi jeru bu gi chaw ro building dum mang le ri ne ada ai no ju kham le nuai ti jadri disin lan jin khoi de piram dui se thing je kamai piram ga de ge ti na ai sum khan ba kan da ha na de cinema hall je mayam kak tare lan jin lor pu matam da cinema hall kaya le ram gi da ki se kaksing gi bo wa da SBI gi huji huji akoina kaksing de yam chaung sa tok jari ba hall ji mak SBI gi office oir gi hai ba gi proposal la khra bani oiram basere ko ada sumai dok na cinema hall jing si imphal mong achak chaw na leiri ba sibu ma bo atopa business ki center mo oiningam gane ba ada khoina lan ji ti loi gi ba yai lan ji loi ro kan anabu cinema hall huji ki oiba film sa anabu cinema hall ni sum lingkhalak pa ngam moi ba aduga mulam dok da ngai akoina lan tawrin tawraga cinema hall jin loina akoina makeup thor ko matam da haitare na loi mulam agadi akoidi fare akoidi haijadabane mayang ni chaibam ju oirim ni koidi sema to jari ba koi haijadabane ba adu haijadaba ikoi khara na di aiba mayam ama lakna da bugita ta way fat fo ina cinema hall khara ma di hingal la thammi adu haijadaba akoi bu khongkut punjalaga thamagadi masana aiba mayam ama laga uttadaba cinema hall ni loi siramagadi tungda lakadaba mirol jing dugi mukoi cinema phum ji kadai da no अकोई सुमनक तंगी प्रोजेक्ट खरा तरगा गवर्नमेंट की लोन खरा लौटरगा सेंडंग खरा लौटरगा आदा एवार्ड की दमंग थाबदुना फिल्म हिंगी न लौबु यादौरिबा अकोई ngasai ju खबर द इराइबा मणिपुर फिल्म जी सीदौरे हाइदन इराइदु अनि थौना येंबा याय एवार्ड फंगबगी लंबेल अदोम द येंगोरगदी अकोई मरुप रोमिगी सु मागिसु एवार्ड में am फंगरे एवार्ड की दी अटट खम लेतना शॉर्ट फिल्म सिंग द सु मैम फंगी बा हुजिक नहीं नर आई दु दिखा हाइ तनो हाइ दे अखोई मैनेजमेंट की अखोई लोकल सिनेमा होल जिंग सिरक पा अखोई फिल्म फोरम द प्रीव्यू तोर फिल्म मयाम अम लेतब नाप चैदी अदु ओलाई ने अखोई फिल्म द मयाम हंदन चैबी अखोई द नाप चै ओलाई बा अदु असोम द नकल मरम द फरगसु नकल मरम द सिरी बा नकल मरम द सिरक पदो द मसाई की आर्टिस्ट सु याउरी ने पनाइ सा अपनी डायरेक्टर होइबा अखोई तब गस नट behind sin da leiba ekoi di kharabu phari artist oi ba ko awab je ai yengam te ba ibon ai inau pa da bo ngarang ngan phone da wari sai ba ibon nang kamai hingdurin nang halu sala ani dei tor ni nang ya dei di na ma ya ma leiramani nang koina cinema je hang tor pa kan da di aduna nang atop lambel ma yeng ho do natraga di nang hayeng yu tha ko मीन अदुने ने दी खंगतो पुइरे हेनंग हे युथ ngawra cheni ga da smaina khoi sum artist family oi rubuni na adugi wari bo da maina sai hai bani da aduna last day dia dum hanjan jan hai jage ekhoi bu ning tam khara pibiro ekhoi thabak to hanbiro tawbadabu hana dagi chu saman mayam kharga phaglang mari na question laga adugi manung da kala to na thambani khoi di hujik chu amu khajan biro khare hen na khajan biro sigi hiramje सी नतब अतोप रोमांस की करी करी जी तोथोपिरो लेबाक निंगबदु युमफम मोगेर करिनो एकोइ ब थाउना पिबो ngam खरदि अदुगुम द तौबिरोगा हना सजेशन पिबिरगदि एकोइ अदद तौबो यायबा अदगिदि हुजिक फिल्म हायरगा एकोइ तौजरी फिल्म जिगा सोशल मीडिया द फेसबुक द यूट्यूब द कनागुम नो मोबाइल फोन तरग पिट लरगा नमुरगा तरफसु चैभम नि खोइ देखतो ओइबो मदु त सेंग फिल्म फोन द रिव्यू तौरि बरा ब्लॉगर सिंग न सेमजबा की पर्सनल ओइजबा फिल्म ने यूट्यूबर सिंग न मोइना करी तौर फेसबुक पेज सिंग मोइना मोइगी सब्सक्राइबर मसिंग यावना द सेल लुपा मनि दं खरा खरा ओइसु लाख पे याना न हाइना खरा खरा ते तौजबदुसु मोइना तौरुबदो चैभम नै खोइ देखतो ओइबो खंदोक पीद्रे हाइबनिदा आइना हाइजबदि याम हाइजे मतम सुलोसे कदोरबनिना ओजा प्रकाश संत लाक्सगे ओजा प्रकाश अखोइगी यामना नुंगाइबा पाव म हाइतारे फिल्म सिदा फिल्म तौजरिबा सिंग सिदा अखोइ फिल्म गी मराइबक तंबा ngamdre gan haire ingai cherak sida yam नुंगाइबा पाव म हाइतार दिंग सिंगरांग अखोइ मीडिया दा यावबिबदा मणिपुर फिल्म गी वारी से मसी अखोइ स्कूल गी सिलेबस दा करिकुलम दा हापनी गान हाइबगी वाफम म एजुकेशन गी सिलेबस दा हापनी हाइबगी वाफम म अखोइ पनाबा मीडिया दा इखनर खिबसी मयाम न थेंगगी अखोइ सब्जेक्ट टू करेक्शन को अखोइ गी मसी गी मतंग सी योरप सिदा अखोइ हौजिक मणिपुर यूनिवर्सिटी दा वरो
Shumang Lilagi Maram the Manipur Theatre gi Maram Dinner for the Shumang Lila Kautom Bayaroi, Adu Matam Shei Kautom Bayaroi, Adu Radio gi normal Semak Matamda, high visiting Kautopam the Yadravangakani. Radio Haba All India Radio Habas in a heck, Linkalak Padagi Mapan Upan Lak Padagi, film gi Shei Sishu Adumak, Sagona Ragalak Pagi, Mamido Queen Music Tanari Unari. Anna Celebus Taga Hapkan in Haiba Matang Sida Equi. Na lakadurisi mathang sum lak matamda kanagumbana PhD tawba matamda ekoi masigi matangda ekoi research tawjage na hairakpagi wafam adum ekoi foreign country dagi lakpa yai India gi state atai dagi lakpa yai mai magi pamjari ba hiram du tawnaba matamda duga ekoi state sigi manungda oirakpa yai adu masigumbagi matangsi lakadabanina masida ekoi ngasai haijabada yawba puari ga sagona ba hedi history ga sagona ba yamna naksna ba aduga yamna academic oiba ka hiram ama khaksu oina lakpa maramna Manipur film muthatna ba khotna ba haibase haibadi ngasai thambiba mayam da yawre namdraba puthoktraba artist semgatraba madugi mathau ta holaktraba gap laigibe tabani semgatna ba khona ba matam changan ba tabani angang ama chawna khona ba kyam changi mi ma laik haina rum khona ba kyam changi haibasi ekoi khudimang na uminara kanda Manipur film muthatna ba mangan na ba khona ba haibase Manipuri gi history gi element ama muthat pa bai nei haibasta kamai thami ada ai ne yam no ngai di sin ya akhoi Manipur gi do ai ni pa jaba khabar da di Assam gi ra ka nom oi adega Assam gi ra tamaga akhoi gi sin tam da oi wa di da akhoi gi su akhoi su mi mantri ga loi lai ri ni ko sin da ai na zum khan da je da akhoi shoi shoi ra ra mi na tam ko ada akhoi Manipur ji akhoi na tra Manipur bura ma ji akhoi na nam da Manipur gi film ne ba Manipur warida ada akhoi gi na tam dri ni ko mi no in tam bai wa pau khum di sai da sum loi ra ra khan le hai di akhoi gi si dai ka ri ba la dong kom dong ba kai ka cho sang oi ri ba education gi kari gi ma nei na bi ri ma ya ji ni nei ngak to ngam dri moi di khan ya ra moi di khan ba ya ra ba mai ma ri ba ki ni mai ma ram dam gi ne ba ai bol aba ada do bi le rong go ne ba ai na u bo ngam da ba da mi na u ra pha jan sin na ra ko ne ba adu ka da khabar da ya ra adu akhoi ju ma da mi gi taw ram ni na akhoi na akhoi da mu ya law do ri ba ba pressure group ma thol laga akhoi na isla ka taw da akhoi yas ka kaptana mo bom kaptana to mo shi kori ko ge si shi ni da akhoi na ada da si adu le ngak de da tarak tra do ai na di sa na lu ngam bra do ai di kari le na ha ho ji ba bu na soi taw ga like from na so em taw ga university ki syllabus da adu nei no oi na thai ru ding bo de do moi na or de na sam jari ra kai no ma taw ga da di sa ki doi ne ba adu in no mi jing ji no na department ga di bajan tham ga kari do na khali no khang do non gi le nang ho dre gum ba adi Assam na hapaga somda ka noi de sumang li lai ju prithvi de le bro koi Manipur ke aseng ma masak da ke aseng ba a ni ne akhoi gi ni ne morang porba sumang li lai ya adi ki film du na technology da tang ja bai wa ni da na medium do sibu tambam do ga de Manipur de sumang li la ho ko ne di pa pa de England ma sam nei no gi de Manipur de la oidro ama hang bi ba kai kai ge sini da Subang li lagi no hanga da de film gi dia FTI am di le sirum na ro mama akoi gi asi marang rak da workshop ka di ka ta ura asi tam na na ba gi ne ling ne ba kai do lu no si izin yaw do ga ri bo izin yaw do dong to tham le le ba khong lok tho ah ye Manipur film sahi kya de horror kare archive ki kanoma masida u di bani na ya wari le dai na ngai ning ge nung mai ma ya na me do ade lai na op da phul le me do nang ji phul le ne ha de ei si de kam na te su na nam ne su me de phibam da bra joker ki phibam da le ba i kai da ji ni da si wa ka am sang na explain tau doi no ba khoi me am na ya da tha ga khara ba ni nang na pai bi ri do phan ba khal lo ma we na pho ki ta su do bi ro mu da na si ma de ma heng chon no na no ba sim di ma ha pi ram ba ni he sim ni tau ni khoi ram ja ge ba du tha ja ge ba adi wanida aduna yami kai wanida akhoi na hana hapam thokro akhoi na hana hapa ka da samna ga matok ta maka dong natra ba som na jo hapu kai na akhoi na ga haudo ga ada mi na hap re akhoi na mu som da ko na mu kan oi do ri ni
ꯑꯗꯨꯒꯤ ꯋꯥꯅꯤꯗ ꯑꯗꯨ ꯃꯇꯝ ꯂꯣꯏꯁꯤꯜꯂꯛꯀꯗꯣꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯃꯇꯝꯒꯤ ꯑꯦꯖꯦꯟꯗꯥ ꯃꯇꯝꯒꯤ ꯏꯁꯨꯗ ꯐꯨꯜꯂꯒ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯁꯦ ꯃꯁꯤ ꯂꯝꯕꯤ ꯈꯖꯤꯛ ꯐꯥꯠꯀꯦ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯉꯁꯥꯏ ꯐꯤꯂꯝ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏ ꯊꯤꯌꯦꯇꯔꯒꯤ ꯑꯩꯈꯣꯏ ꯑꯥꯔꯠꯀꯤ ꯂꯥꯏꯟꯗ ꯂꯩꯔꯤꯁꯤ ꯃꯤꯌꯥꯝꯒꯤ ꯁꯛꯌꯦꯡ ꯃꯤꯡꯖꯦꯜꯅꯤ ꯍꯥꯏꯕꯅꯤꯅ ꯑꯩꯈꯣꯏ ꯃꯌꯥꯝꯅꯁꯨ ꯀꯟꯅ ꯃꯤꯠꯌꯦꯡ ꯊꯝꯕꯤꯔꯤꯕ ꯐꯤꯂꯝꯗ ꯇꯧꯕ ꯊꯕꯛꯇꯨ ꯏꯆꯥ ꯏꯁꯨ ꯃꯇꯧ ꯇꯝꯃꯛꯀꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯃꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏ ꯃꯤꯌꯥꯝꯅ ꯍꯥꯏꯅꯕ ꯋꯥꯗꯨ ꯑꯗꯨꯝ ꯂꯩꯔꯤꯅꯤ ꯑꯗꯨꯅ ꯐꯤꯂꯝ ꯄꯨꯊꯣꯛꯄ ꯃꯇꯝꯗꯁꯨ ꯑꯩꯈꯣꯏꯒꯤ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯑꯣꯏꯕ ꯂꯝꯕꯤꯗꯁꯨ ꯈꯔ ꯆꯪꯁꯤꯜꯂꯒ ꯑꯦꯂꯦꯛꯁꯟ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯑꯦꯂꯦꯛꯁꯟꯁꯤ ꯐ꯭ꯔꯤ ꯑꯦꯟड ꯐꯤꯌꯔ ꯑꯀꯤ ꯑꯈꯪ ꯌꯥꯎꯗꯕ ꯑꯗꯨꯒ ꯁꯦꯜ ꯆꯪꯍꯟꯗꯕ ꯑꯆꯨꯝꯕ ꯀꯦꯟꯗꯤꯗꯦꯠ ꯈꯟꯕ ꯉꯝꯃꯀꯥꯟꯗ ꯑꯩꯈꯣꯏ ꯁꯣꯁꯥꯏꯇꯤꯁꯤ ꯈꯨꯟꯅꯥꯏꯔꯣꯜꯁꯤ ꯑꯐꯕ ꯑꯣꯏꯔꯛꯀꯗꯣꯏꯅꯤ ꯑꯗꯨꯅ ꯁ꯭ꯋꯥꯏꯒꯤ ꯃꯇꯥꯡꯁꯤꯗꯗꯤ ꯀꯃꯥꯏꯅ ꯊꯝꯃꯤꯅꯤ ꯈꯔ ꯇꯦꯟꯇꯛꯅ ꯍꯥꯏꯕꯤꯕ ꯌꯥꯕ ꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯐꯤꯂꯝꯁꯤꯡꯗ ꯁꯤꯒꯨꯝꯕ ꯁꯨꯡꯌꯥꯎ ꯌꯥꯎꯗꯕꯗꯤ ꯅꯠꯇꯦ ꯑꯗꯨꯝ ꯃꯇꯝꯒ ꯆꯨꯅꯅ ꯄꯨꯊꯣꯛꯄꯗꯤ ꯑꯗꯨꯝ ꯌꯥꯎꯔꯤꯅꯦꯕ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤꯁꯤꯗ ꯌꯦꯡꯉꯨꯕ ꯃꯤꯠꯇꯨꯒꯤ ꯃꯈꯥ ꯄꯣꯜꯂꯦ ꯍꯥꯏꯇꯥꯔꯦ ꯁꯝꯅ ꯈꯨꯗꯝ ꯑꯃ ꯍꯥꯏꯖꯒꯦ ꯃꯇꯝꯕꯨꯗꯤ ꯂꯩꯔꯛꯇ꯭ꯔꯤ ꯑꯩꯒꯤ ꯏꯃꯥꯒ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯃꯇꯝꯗꯨꯗ ꯂꯥꯛꯄꯁꯤꯡꯗꯨ ꯑꯩ ꯇꯤꯚꯤ ꯔꯨꯝꯗ ꯐꯝꯃꯤꯟꯅꯔꯒ ꯌꯦꯡꯃꯤꯟꯅꯩꯌꯦꯕ ꯇꯤꯚꯤꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯦ ꯀꯞꯇꯅ ꯁꯤ ꯗꯈꯤꯅꯥꯒꯤ ꯂꯝꯖꯦꯟꯒꯤ ꯐꯠꯇꯕ ꯀꯔꯤ ꯃꯌꯥꯝ ꯎꯠꯂꯦꯕ ꯅꯨꯄꯤꯒ ꯑꯣꯔꯣ ꯇꯥꯏ ꯑꯁꯣꯝꯗꯒꯤ ꯆꯥꯛꯈꯨꯝꯗꯒꯤ ꯀꯧꯔꯛꯑꯦ ꯆꯥꯛ ꯆꯥꯔꯁꯦꯅ ꯑꯗ ꯆꯥꯛ ꯆꯥꯔꯁꯤ ꯃꯥꯅ ꯌꯦꯡ ꯂꯣꯏꯔꯝꯅ ꯍꯧꯒꯠꯂꯛꯑꯦ ꯑꯗ ꯃꯥꯅ ꯏꯕꯨꯡꯉꯣ ꯉꯥꯏꯈꯣꯅꯦ ꯅꯪ ꯑꯃꯨꯛꯇ ꯐꯪꯈꯣꯅꯦ ꯑꯗ ꯍꯟꯗꯛꯁꯤꯕꯨ ꯅꯆꯟꯅꯨꯄꯤꯒꯤ ꯀꯔꯤ ꯍꯥꯞꯁꯦ ꯍꯥꯏꯅꯣ ꯆꯍꯤ ꯃꯅꯨꯡꯗ ꯑꯃꯨꯛꯇꯪ ꯊꯣꯛꯄꯅꯤ ꯈꯤꯇꯪ ꯌꯦꯡꯉ ꯍꯥꯞꯁꯦ ꯍꯥꯏꯔꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯉꯁꯥꯏꯒꯤ ꯃꯥꯅ ꯌꯦꯡꯉꯨꯔꯤꯗꯨ ꯀꯨꯝꯍꯩ ꯑꯣꯏꯅ ꯌꯦꯡꯉꯤ ꯍꯥꯏꯕꯅꯤꯗ ꯑꯩꯅ ꯍꯥꯏꯖꯔꯤꯗꯤ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯒꯤ ꯐꯤꯂꯝꯗ ꯍꯥꯏꯅꯤꯡꯕꯁꯦ ꯈꯔꯗꯤ ꯂꯣꯏ ꯍꯥꯏꯔꯤꯕꯅꯦꯕ ꯇꯧꯕꯇꯕꯨ ꯌꯦꯡꯉꯤꯕ ꯈꯜꯂꯤꯕ ꯃꯥꯒꯤ ꯀꯣꯛꯇꯨꯒꯤ ꯌꯦꯡꯉꯤꯕ ꯃꯥꯒꯤ ꯃꯤꯠꯇꯨꯒꯤꯁꯨ ꯃꯈꯥ ꯄꯣꯜꯂꯤ ꯍꯥꯏꯖꯕꯅꯤꯗ ꯑꯩꯅ ꯍꯥꯏꯖꯩꯁꯦ ꯑꯩꯈꯣꯏꯒꯤ ꯐꯤꯂꯝꯁꯤꯡꯁꯤꯗꯗꯤ ꯂꯣꯏꯅ ꯍꯥꯏꯔꯤꯕꯅꯦꯕ ꯇꯥꯐꯨꯒꯥꯁꯀꯤ ꯋꯦꯁꯇꯔꯟ ꯁꯪꯒꯤꯇꯣꯟ ꯑꯐꯕ ꯐꯤꯂꯝꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯩꯗꯤ ꯈꯨꯠ ꯊꯥꯅꯤꯡꯉꯤꯅꯦꯕ ꯑꯗꯨꯒꯨꯝꯕ ꯑꯗꯨ ꯃꯣꯏꯅ ꯑꯗꯩꯗ ꯕꯣꯅꯤꯅ ꯒꯤꯇꯔ ꯑꯃ ꯇꯧꯔꯒ ꯑꯁꯤꯕ ꯊꯥꯡꯗꯣꯛꯄꯒꯤ ꯋꯦꯁꯇꯔꯟꯒꯤꯗ ꯁꯛꯄꯗꯣ ꯃꯗꯨꯗ ꯅꯨꯡꯉꯥꯏꯔꯒ ꯆꯠꯈ꯭ꯔꯒꯗꯤ ꯍꯥꯏꯅꯤꯡꯉꯤꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯃꯈꯛꯇꯤ ꯂꯩꯖꯔꯤꯕꯅꯤ ꯍꯥꯏꯕꯅꯤꯗ ꯑꯗ ꯁꯤꯒꯨꯝꯕꯁꯤ ꯌꯦꯡꯉꯤꯕꯁꯤꯡꯗꯨꯒꯤ ꯃꯈꯥ ꯄꯣꯜꯂꯤ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯍꯣꯏ ꯑꯩꯈꯣꯏ ꯔꯣꯃꯥꯟꯁ ꯐꯦꯃꯤꯂꯤ ꯄ꯭ꯂꯦꯗ ꯍꯦꯟꯅ ꯕꯦꯁ ꯇꯧꯗꯦ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏ ꯑꯗꯣꯝꯗꯁꯨ ꯌꯥꯝ ꯂꯩ ꯑꯗꯨꯒ ꯑꯐꯕ ꯐꯤꯂꯝꯁꯤꯡꯁꯤꯒꯤꯁꯨ ꯁꯔꯨꯛ ꯌꯥꯝ ꯌꯥꯎꯔꯤ ꯑꯗꯨꯒ ꯍꯤꯡꯗꯕꯗꯤ ꯌꯥꯗꯕꯅꯤꯅ ꯑꯗꯨꯒꯨꯝꯕ ꯒꯨꯗ ꯐꯤꯂꯝꯗ ꯑꯦꯋꯥꯔꯗꯀꯤꯗꯃꯛꯇ ꯂꯣꯏ ꯇꯥꯟꯅꯔꯨꯔꯁꯨ ꯑꯃꯨꯛ ꯌꯦꯡꯕꯤꯗꯦ ꯍꯥꯏꯕ ꯑꯩꯈꯣꯏꯅ ꯑꯗꯨꯒꯨꯝꯕ ꯉꯥꯛꯇ ꯑꯃꯨꯛ ꯅꯝꯃꯒꯦꯕ ꯑꯩꯈꯣꯏꯒꯤ ꯁꯃꯥꯖꯗ ꯄꯤꯕ ꯌꯥꯕ ꯃꯦꯁꯦꯖ ꯁꯤ ꯍꯥꯏꯗꯅ ꯑꯗꯨꯗ ꯂꯣꯏꯅ ꯕꯦꯁ ꯇꯧꯔꯒ ꯅꯝꯃꯨꯔꯁꯨ ꯃꯃꯥꯡꯉꯩꯒꯤ ꯁꯔꯀꯥꯔꯒꯤ ꯂꯤꯂꯥꯅ ꯇꯧꯔꯒ ꯚꯥꯕꯣꯛꯅ ꯑꯣꯏꯅ ꯂꯤꯂꯥ ꯄꯥꯔꯇꯤ ꯉꯥꯏꯔ ꯂꯩꯕꯗꯣ ꯑꯗꯨꯒꯤ ꯐꯤꯕꯝ ꯇꯥꯒꯗꯕꯅꯤ나 ꯑꯦꯟꯇꯔꯇꯦꯟꯒꯤ ꯁꯔꯨꯛ ꯈꯔꯗꯤ ꯌꯥꯎꯗꯕꯗꯤ ꯌꯥꯗꯦꯗꯅ ꯑꯗ ꯑꯦꯟꯇꯔꯇꯦꯟꯒꯤ ꯁꯔꯨꯛ ꯈꯔꯗꯨ ꯍꯦꯛ ꯌꯥꯎꯔꯨꯕꯅ ꯑꯃꯨꯛꯁꯨ ꯀꯩꯅꯣꯝ ꯑꯣꯏꯅ ꯍꯥꯏꯕꯤꯕ ꯂꯥꯁꯂꯤ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯗꯤ ꯍꯧꯖꯤꯛꯇꯤ ꯃꯅꯤꯄꯨꯔ ꯐꯤꯂꯝꯁꯦ ꯃꯄꯥꯟꯗ ꯑꯦꯛꯁꯄꯥꯟ ꯇꯧꯅꯕ ꯃꯊꯧ ꯌꯥꯝ ꯇꯥꯔꯦ ꯃꯗꯨꯒꯤ ꯑꯩꯈꯣꯏ ꯋꯥꯔꯛꯁꯣꯞꯀ ꯇꯧꯗꯅ ꯑꯩꯈꯣꯏ ꯋꯥꯈꯜꯂꯣꯟ ꯃꯥꯟꯅꯕ ꯈꯔ ꯗꯤꯁꯀꯁꯀ ꯇꯧꯗꯅ ꯀꯣꯔꯣꯅꯥꯒꯤ ꯑꯗꯨꯋꯥꯏꯗꯒꯤ ꯑꯩꯈꯣꯏ ꯍꯧꯔꯛꯑꯕꯅꯤ ꯇꯦꯛꯅꯤꯀꯦꯜ ꯑꯩꯈꯣꯏ ꯄꯣꯔꯣꯏꯔꯤꯁꯤꯡꯁꯤ ꯈꯔ ꯇꯦꯛꯅꯤꯀꯦꯜꯁꯤ ꯈꯔ ꯑꯞ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤ ꯈꯨꯂꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯇꯧꯖꯔꯤꯁꯦ ꯑꯩꯈꯣꯏ ꯏꯁꯥꯅꯁꯨ ꯏꯁꯥꯒꯤ ꯏꯔꯥꯟ ꯌꯥꯖꯕ ꯇꯥꯕꯅꯤ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯐꯤꯂꯝꯁꯤꯡꯁꯤ ꯐꯤ ꯁꯥꯕꯤ ꯑꯃꯅ ꯃꯅꯥꯛꯁꯤꯗ ꯌꯨꯇꯨꯕꯇ ꯐꯤꯂꯝꯗꯣ ꯊꯥꯔꯒ ꯐꯤꯁꯤ ꯀ꯭ꯔꯣꯛ ꯑꯗꯨꯝ ꯁꯥꯕ ꯌꯥꯏꯑꯕ ꯍꯥꯏꯕꯗꯤ ꯗꯥꯏꯂꯣꯛꯇꯨꯅ ꯑꯩꯈꯣꯏ ꯑꯗꯨꯝ ꯁꯨꯃꯥꯡ ꯂꯤꯂꯥ ꯇꯥꯕꯗꯧꯅ ꯔꯦꯗꯤꯑꯣ ꯂꯤꯂꯥ ꯇꯥꯕꯗꯧꯅ ꯋꯥꯔꯤꯗꯣ ꯇꯥꯔꯒ ꯋꯥꯔꯤ ꯂꯣꯏ ꯈꯪꯉꯦ ꯍꯥꯏꯕꯅ ꯚꯤꯖꯨꯋꯦꯜ ꯌꯥꯎꯗ꯭ꯔꯁꯨ ꯌꯥꯔꯤꯕ ꯑꯩꯈꯣꯏꯒꯤ ꯐꯤꯂꯝ ꯑꯩꯅ ꯅꯝꯖꯔꯤꯁꯦ ꯑꯇꯩꯗꯗꯤ ꯍꯥꯏꯖꯔꯣꯏ ꯑꯩꯅ ꯅꯝꯖꯔꯤꯁꯦ ꯑꯩ ꯐꯤꯂꯝ ꯅꯠꯇꯦꯅ ꯑꯗꯨꯝ ꯂꯩꯖꯔꯤꯕ ꯍꯧꯖꯤꯛꯁꯨ ꯑꯗꯣ ꯑꯗꯥꯏꯗꯣ ꯑꯩꯈꯣꯏꯅ ꯈꯔ ꯈꯟꯅꯔꯒ ꯅꯩꯅꯔꯀꯥꯟꯗ ꯍꯧꯖꯤꯛꯁꯦ ꯈꯔ ꯋꯥꯡꯅ ꯆꯠꯂꯁꯤ ꯃꯄꯥꯟꯗ ꯃꯥꯔꯀꯦꯠ ꯆꯠꯅꯅꯕ ꯍꯣꯠꯅꯔꯛꯑꯁꯤ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯆꯩꯊꯦꯡꯁꯦ ꯆꯠ ꯀꯣꯔꯣꯅꯥꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯏꯁꯤꯗ ꯑꯩꯈꯣꯏꯁꯦ ꯌꯥꯝ ꯁꯣꯊꯔꯛꯑꯅꯤ ꯑꯗ ꯍꯧꯖꯤꯛꯇꯤ ꯇꯟꯊꯔꯛꯑꯕꯅꯤꯅ ꯃꯗꯨ ꯃꯄꯥꯟ ꯌꯧꯅꯕ ꯍꯣꯠꯅꯕꯗ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯁꯦꯟ ꯄꯥꯏꯕꯁꯤꯡꯅ ꯑꯩ ꯂꯥꯏꯕꯛ ꯌꯦꯡꯕꯤꯒꯗꯕ ꯅꯠꯇꯦꯕ ꯂꯩꯈꯤꯗ꯭ꯔꯕ ꯑꯩꯈꯣꯏ ꯑꯃ ꯑꯅꯤꯅ ꯌꯦꯡꯒꯗꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯄꯠꯇꯅ ꯂꯥꯟꯒꯤ ꯆꯩꯊꯦꯡꯁꯤꯅ ꯐꯖꯅ ꯐꯪꯉꯕꯅꯤꯅ ꯑꯗꯨꯒꯤ ꯋꯥꯈꯜꯗꯣ ꯊꯥꯗꯣꯛꯑꯒ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯁꯤꯗ ꯂꯣꯀꯦꯜꯁꯤꯗ ꯌꯥꯅꯕ ꯑꯃꯨꯛ ꯍꯣꯠꯅꯔꯛꯑꯅꯦꯕ ꯑꯩꯈꯣꯏ ꯐꯤꯂꯝꯁꯦ ꯆꯥꯎꯈꯠꯄ ꯅꯠꯇꯦ ꯍꯧꯖꯤꯛꯇꯤ ꯃꯅꯤꯡ ꯌꯥꯝ ꯁꯥꯊꯤꯅ ꯍꯜꯂꯛꯑꯅꯤ ꯍꯥꯏꯕꯅꯤ ꯍꯥꯏꯖꯅꯤꯡꯉꯤ ꯃꯤꯅꯤꯠ ꯑꯅꯤꯗ ꯍꯥꯏꯕꯤꯕ ꯌꯥꯕꯗ ꯉꯁꯤ ꯃꯅꯤꯄꯨꯔ ꯐꯤꯂꯝꯒꯤ ꯃꯔꯥꯏꯕꯛ ꯀꯔꯤ ꯍꯥꯏꯅ ꯊꯝꯕꯤꯅꯤꯡꯉꯤ ꯑꯔꯣꯏꯕꯗ ꯀꯟꯁꯇ꯭ꯔꯛꯇꯤꯞ ꯑꯣꯏꯕ ꯁꯖꯦꯁꯟ ꯃꯔꯥꯏꯕꯛꯁꯦ ꯌꯥꯝ ꯊꯤꯔꯦ ꯍꯥꯏꯗꯤ ꯏꯟꯐ꯭ꯔꯥꯁ꯭ꯇ꯭ꯔꯛꯆꯔꯗ ꯍꯧꯖꯤꯛ ꯍꯣꯜ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦ ꯁꯤꯅꯦꯃꯥꯗꯤ ꯎꯠꯐꯝ ꯑꯃ ꯅꯝꯅꯅꯕꯒꯤ ꯗꯤꯄꯥꯔꯠꯃꯦꯟ ꯑꯃꯒ ꯎꯠꯐꯝ ꯑꯃꯒ ꯀꯩꯅꯣ ꯇꯧꯐꯝ ꯑꯃꯒ ꯆꯪꯉꯦꯕ ꯁꯤꯅꯦꯃꯥ ꯍꯥꯏꯁꯤꯗꯩꯁꯤꯗ ꯑꯩꯒꯤ ꯁꯤꯅꯦꯃꯥꯁꯦ ꯎꯠꯐꯝ ꯑꯃ ꯆꯪꯕ ꯑꯗꯨꯅ ꯉꯁꯥꯏꯒꯤ OTT ꯄ꯭ꯂꯦꯠꯐꯣꯝꯒꯨꯝꯕ ꯀꯩꯅꯣꯒꯨꯝꯕꯗ ꯂꯥꯛꯇꯥꯕ ꯑꯩꯈꯣꯏꯁꯦ ꯑꯗꯨꯒꯨꯝꯕꯗ ꯅꯠꯇ꯭ꯔꯗꯤ ꯍꯤꯡꯉꯣꯏꯗꯕꯒꯤ ꯚꯥꯕ ꯑꯃ ꯂꯥꯛꯑꯦ ꯑꯗꯩꯗꯤ ꯁꯤꯒꯤ ꯃꯊꯛꯁꯤꯗꯩꯁꯤꯗ ꯑꯃꯨꯛꯁꯨ ꯅꯝꯕ ꯌꯥꯏꯒ ꯌꯥꯗꯦꯒ ꯃꯣꯏꯅ ꯅꯨꯡꯉꯥꯏꯔꯒꯅ ꯍꯦꯛ ꯌꯥꯏ ꯍꯥꯏꯕ ꯑꯗꯒꯤ ꯅꯨꯡꯉꯥꯏꯇꯕ ꯅꯨꯃꯤꯠꯇꯨꯗ ꯍꯧꯖꯤꯛꯄꯨ ꯀꯔꯤ ꯐꯤꯂꯝꯅꯣ ꯁꯣꯝꯗ ꯃꯤ ꯁꯤꯟꯅꯔꯤꯉꯩꯗ ꯍꯥꯏꯗꯣꯏꯕ ꯁꯤꯔꯤꯕꯁꯤꯡꯁꯤꯁꯨ ꯑꯩꯈꯣꯏꯁꯨ ꯀꯞꯆꯔꯤꯕꯅꯤꯀꯣ ꯑꯩꯈꯣꯏꯁꯤꯅ ꯄ꯭ꯂꯥꯅꯦꯠ ꯑꯃꯗꯒꯤ ꯂꯥꯛꯄ ꯅꯠꯇꯦ ꯑꯩꯈꯣꯏꯁꯨ ꯂꯝꯗꯝꯁꯤꯒꯤ ꯂꯩꯍꯥꯎꯗ ꯆꯥꯎꯖꯕ ꯂꯝꯗꯝꯁꯤꯒꯤ ꯆꯦꯡ ꯆꯥꯕꯅꯤ ꯑꯩꯈꯣꯏꯁꯨ ꯀꯞꯄꯦ ꯅꯨꯡꯉꯥꯏꯇꯦꯕ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯇꯕ ꯀꯩꯅꯣꯅꯤ
ꯑꯗꯩꯗ ꯑꯩꯈꯣꯏꯅ ꯑꯩ ꯅꯨꯄꯤꯅ ꯍꯥꯏꯕ ꯑꯃ ꯂꯩ ꯃꯥ ꯅꯪ ꯁꯤꯟꯐꯝꯁꯤ ꯇꯧꯔꯝꯃꯣꯏꯗꯧ ꯁꯤꯟꯐꯝꯅꯤꯅ ꯍꯥꯏꯗꯤ ꯃꯤ ꯀꯩꯅꯣꯝ ꯇꯧꯔꯁꯨ ꯇꯧ ꯌꯥꯗꯕ ꯑꯗꯨ ꯅꯪ ꯑꯩꯅ ꯅꯉꯣꯟꯗ ꯂꯩ ꯌꯦꯡꯁꯤꯟꯐꯝꯗ ꯑꯣꯏꯕꯗꯣ ꯑꯩꯅ ꯅꯉꯣꯟꯗ ꯂꯩꯔꯨꯔꯤꯁꯤꯗꯤ ꯃꯥꯗꯤ ꯉꯁꯤ ꯑꯥꯔꯠ ꯇꯧꯏ ꯀꯥꯏꯅ ꯋꯥꯈꯜ ꯑꯃ ꯂꯩꯖꯔꯝꯒꯅꯦꯕ ꯃꯥꯏꯁꯦ ꯏꯟꯈꯠꯂꯛꯄ ꯑꯉꯥꯡ ꯑꯗꯨꯗꯩ ꯅꯨꯄꯤ ꯍꯥꯏꯁꯤꯗꯤ ꯃꯥꯒꯤ ꯐꯖꯕꯁꯨ ꯁꯥꯡꯗꯦꯕ ꯀꯌꯥ ꯂꯩꯁꯥꯔꯤꯉꯩ ꯀꯩ ꯀꯔꯥ ꯑꯗꯩ ꯃꯔꯥꯏꯕꯛ ꯊꯤꯗꯅ ꯃꯌꯨꯝ ꯄꯥꯝꯕ ꯅꯨꯄꯥ ꯅꯥꯇꯩ ꯆꯥꯗꯅ ꯍꯦꯛꯇ ꯇꯣꯛꯍꯜꯂꯦꯕ ꯑꯁꯥ ꯑꯃꯗꯒ ꯂꯩꯕꯁꯤ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯗꯨ ꯂꯩꯕꯥꯛꯁꯤꯒꯤ ꯁꯤꯆꯨꯋꯦꯁꯟꯁꯤꯗ ꯑꯝꯇ ꯊꯣꯛꯄ ꯉꯝꯗ꯭ꯔꯦ ꯍꯧꯖꯤꯛ ꯑꯗ ꯑꯩꯈꯣꯏ ꯁꯛ ꯎꯗꯕꯐꯥꯎ ꯀꯨꯏꯕꯤꯔꯕꯅꯤꯗ ꯁ꯭ꯋꯥꯏꯗ ꯆꯠꯄꯐꯥꯎ ꯆꯠꯆꯗ꯭ꯔꯕꯅꯦꯕ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯉꯁꯤ ꯑꯥꯏꯁꯀꯣꯝ ꯗꯤꯁꯀꯁꯟ ꯇꯥꯏꯝꯗ ꯊꯝꯖꯔꯤꯕ ꯇꯣꯄꯤꯛ ꯃꯅꯤꯄꯨꯔ ꯐꯤꯂꯝꯒꯤ ꯃꯔꯥꯏꯕꯛ ꯃꯁꯤꯕꯨ ꯈꯟꯅꯅꯕꯒꯤꯗꯃꯛꯇ ꯂꯦꯡꯁꯤꯟꯕꯤꯈꯤꯕ ꯏꯀꯥꯏ ꯈꯨꯝꯅꯖꯔꯕ ꯒꯦꯁꯁꯤꯡ ꯑꯣꯖꯥ ꯄ꯭ꯔꯀꯥꯁ ꯂꯥꯏꯁ꯭ꯔꯝ ꯐꯤꯂꯝ ꯑꯦꯛꯇꯤꯕꯤꯁ ꯑꯗꯨꯒ ꯑꯣꯖꯥ ꯑꯣꯖꯤꯠ ꯕꯥꯕꯨ ꯅꯤꯡꯊꯧꯖꯝ ꯁꯦꯀ꯭ꯔꯦꯇꯔꯤ ꯁꯤꯅꯤꯌꯔ ꯗꯥꯏꯔꯦꯛꯇꯔ ꯒꯤꯜꯁ ꯃꯅꯤꯄꯨꯔ ꯒꯦꯁ ꯑꯅꯤꯃꯛꯄꯨ ꯑꯥꯏꯁꯀꯣꯝ ꯗꯤꯁꯀꯁꯟ ꯇꯥꯏꯝ ꯋꯥꯏꯈꯩꯗꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯊꯥꯒꯠꯆꯕ ꯏꯀꯥꯏ ꯈꯨꯝꯅ ꯐꯣꯡꯗꯣꯛꯆꯕ ꯂꯣꯏꯅꯅ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯑꯥꯏꯁꯀꯣꯝ ꯗꯤꯁꯀꯁꯟ ꯇꯥꯏꯝ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕ ꯃꯤꯠꯌꯦꯡ ꯇꯥꯕꯤꯈꯤꯕ ꯈ꯭ꯋꯥꯏꯈꯤꯕ ꯄꯨꯝꯅꯃꯛꯄꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯊꯥꯒꯠꯆꯕ ꯏꯀꯥꯏ ꯈꯨꯝꯅ ꯐꯣꯡꯗꯣꯛꯆꯕꯒ ꯂꯣꯏꯅꯅ ꯀꯥꯏꯅ ꯌꯥꯊꯪ ꯅꯤꯖꯔꯤ ꯄꯤꯅꯕꯤꯔꯁꯤ ꯈꯨꯔꯨꯝꯖꯔꯤ